mà khôi thủ cái đúng không? Mà khôi những tàn này đi. cái này tàn đi khôi chứ. Bác trông người tao. Bác trông mà lại. Xí để ta xem mà. Tao xí cái gì mấy xí mà đi tao xí cả bao nhiêu tao xí anh xem cái lùi xí tao xí cái này xí cả bao nhiêu tao xí anh xem cái lùi xí tao không quan cầu kìa 이따 이싱 기다려 이따 아싸 이싱 기다려 이싱 세 이따 세 이싱 보라니 이따 세 이싱 보라니 세 이따 세랑 주다 돼 버튼 주다 돼 지도인 깔라게 이따 세 이따 이싱 불어 세 이따 세 하고로 땀 나고로 이싱 탁구야 남네 고마 이싱이야 아씨 그냥 사나이 가더라 손오 수부터 이놈 뭐 깍등이디 또 소심해 빼라네 낭주 썰러 슬러 능 와칸 따답도 이싱도 이네 톰나 포럭보니네 마시 탕지세 또 당도야 니다 탕오 탕하다보네 당도야 니다 마시 다들 능 이싱 로브 사퍼데 선는 말이 로인 따크라바니 따 니다 손에 뭐 이거 허스 따문에 사대 좀 허지 해라 섹시 좀 짜이래 된다지 कोइलास ड्रम सिंगसिना होन तोक्त्री मालिन तो시 랭고시 이야기 들어 야니다 미스트리가 이가 난 바젤 호미네 크러버니 와라가 라울로레 타면서 강하게 동 허이 아송기 떡토보 호르진 까이기노 알타 토제 시체케노네 빌라하고라가 빈 카든 시체 영실로 따문 허이 손나 이제 시수 럭천나 부덕시 아이기디네 다시네 강다바니나 낭나 하베 칭도 로이 야레 아도네 따마니 사클레 와라 싱가체 시가 땅아라바니 아따 딜로 실레드나 얌바 세사 클레 싱제 헤로 실버가 이치나오기 빌도 좀 까비 야르니다 아두네 나야마디 강다바니나 낭원다 하나 항이시니 낭네 핵파이 하이버 뽀또 호이 따마니 아두 떡시 바레 따마니 손모 서지 아구이다 항해 나땅시다 보타기 떠오네 와하바네 그놈 떠오래 해봐 이 마이 까는 지금 하우래 나이코도 시대가 많이 보타드노 드레싱 못 살라디 자네 좀 밤들로 실어 예, 짱수야, 밤수다. 아스 밤도 오지 깨더라게 cái
ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯍꯦ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯏꯅꯦ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤ ꯄꯦꯅꯥ ꯃꯈꯣꯟꯅꯣ ꯏꯇꯥꯎ ꯇꯥꯏ ꯏꯇꯥꯎ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯗꯤ ꯄꯦꯅꯥ ꯃꯈꯣꯟꯗꯣ ꯁꯨꯡꯇꯥ ꯇꯥꯎ ꯌꯥꯗꯦ ꯏꯇꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯑꯩ ꯀꯧꯇꯥ ꯌꯥꯜꯂ ꯆꯠꯂꯝꯗꯥꯏ ꯍꯧꯔꯦꯅꯦꯁꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯩ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯝꯃꯤ ꯈꯨꯄꯥꯛ ꯏꯇꯥꯎ ꯆꯔꯛ ꯇꯥꯔꯦꯃꯤ. ꯑꯩ ꯈꯨꯅꯤꯡꯉꯦ ꯍꯥꯏꯕ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ. ꯀꯩꯗꯧꯔꯤꯅꯣ ꯉꯁꯤ ꯈꯪꯗꯦ ꯁꯣꯏꯗꯅ ꯈꯨꯕꯥꯛ ꯆꯥꯔ ꯇꯣꯛ ꯇꯥꯔꯦ ꯑꯣ ꯁꯣꯏ ꯆꯥꯔꯅꯤ ꯃꯥ ꯁꯣꯏ ꯆꯥꯔꯅꯤ ꯌꯥꯔꯣ ꯉꯥꯏꯈꯣ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯂꯦꯝꯕ ꯈꯪꯅꯁꯤꯗꯅ ꯀꯩꯅꯣ ꯃꯇꯥꯝꯅꯤꯅ ꯑꯩꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯤ ꯀꯩꯅꯣ ꯈꯪꯅꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯁꯦ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯪꯒ ꯂꯩꯁꯥꯕꯤ ꯑꯩꯅ ꯄꯥꯈꯪ ꯑꯗꯨꯅ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯁꯤ ꯇꯧꯕꯅꯤꯗ ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ ꯑꯩ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯉꯥꯏꯈꯣꯍꯦ ꯆꯠꯈꯤꯅꯨ ꯍꯟꯇꯣꯛꯑꯁꯦ ꯑꯩ ꯆꯠꯀꯦ ꯏꯇꯥꯎ ꯅꯪ ꯀꯩ ꯍꯥꯏꯔꯤꯅꯣ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯦ ꯏꯇꯥꯎ ꯇꯧꯅꯤꯌꯦ ꯁꯤ ꯁꯣꯏ ꯇꯧꯅꯦꯕ ꯑꯁꯤ ꯅꯨꯄꯤ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ ꯊꯤ ꯐꯖꯗ꯭ꯔꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯆꯩ ꯆꯥꯕꯤꯔꯛꯇ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯏꯇꯥꯎꯅ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯉꯥꯎꯔꯦ ꯁꯤꯗꯤ ꯏꯇꯥꯎ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯅ ꯂꯥꯛꯑꯦ ꯏꯇꯥꯎ ꯃꯁꯤ ꯁꯣꯏꯗꯅ ꯈꯨꯕꯥꯡ ꯊꯥꯕꯤꯔꯅꯤ ꯏꯇꯥꯎ ꯊꯥꯅꯤꯡ ꯊꯥꯁꯅꯨ ꯀꯩꯗꯧꯔꯣ ꯏꯇꯥꯎ ꯊꯥꯍꯟꯗꯨꯅꯤ ꯈꯨꯄꯥꯛꯅ ꯄꯥꯛ ꯅꯨꯡꯁꯤꯕꯗ ꯊꯥꯕ ꯈꯨꯄꯥꯛꯄꯨ ꯑꯁ ꯂꯩꯁꯥꯕꯤꯅ ꯃꯁꯤꯗꯤ ꯊꯥꯕ ꯈꯨꯄꯥꯛꯄꯨ ꯊꯥꯖꯁꯅꯨ ꯑꯁ ꯋꯥꯡꯗꯤ ꯋꯥꯡꯉꯦꯍꯦ ꯗꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯗꯥꯒ ꯍꯥꯏꯔꯛꯑꯦ ꯇꯨꯃꯤꯟ ꯀꯔꯤ ꯇꯣꯝꯕꯤ ꯍꯣꯏ ꯃꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯇꯣꯝꯕꯤ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯌꯨꯝꯅꯥꯛꯇꯤ ꯅꯣꯡꯃꯥꯏꯊꯦꯝ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯁꯤꯡꯗꯁꯨ ꯇꯣꯝꯕꯤꯒꯨꯝꯕ ꯌꯥꯎꯗꯥꯏꯅꯦ ꯑꯩꯈꯣꯏ ꯀꯔꯥꯁꯀꯤꯗꯣ ꯑꯣꯏꯖꯥꯠꯂꯥ ꯀꯗꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯅꯍꯥꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯣꯏꯗ ꯂꯩꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ ꯏꯕꯦꯝꯃ ꯃꯁꯛ ꯀꯌꯥꯝ ꯐꯖꯈꯤꯗꯥꯏꯅꯦ ꯅꯍꯥꯃꯨꯛꯇꯤ ꯑꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯕꯅꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯎꯗꯦ ꯑꯁꯥꯏꯗ ꯈꯔ ꯆꯠꯂꯨꯒꯤꯁꯤꯁꯦ ꯍꯣꯏ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦꯗ ꯀꯗꯥꯏ ꯌꯧꯔꯛꯑꯕꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯩꯁꯦ ꯉꯥꯟꯊꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯃꯁꯦ ꯆꯤꯡꯂꯦꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯤꯀꯤꯁꯨ ꯌꯥꯎꯋꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯀꯃꯥꯏꯅ ꯑꯣ. ꯇꯧꯗꯣꯏꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯪꯉꯒ ꯑꯁꯤꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣꯕ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯍꯩꯅꯗꯦꯕ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯍꯥ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯎꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯣꯏ ꯖꯨꯖꯥ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯩꯅꯣ ꯏꯆꯝ ꯆꯝ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯆꯥꯁꯤꯗ ꯀꯩꯅꯣꯕ ꯅꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯅꯪꯁꯨ ꯉꯁꯥꯏ ꯑꯩꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯅ ꯉꯁꯥꯏꯗꯩꯅ ꯉꯥꯏꯔꯝꯃꯦ ꯅꯪꯅ ꯊꯣꯛꯇꯤ ꯊꯣꯛꯂꯛꯇ꯭ꯔꯒ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯆꯪꯐꯝꯗꯨꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯇꯧꯅꯤꯌꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯅꯪꯗꯤ ꯌꯥꯔꯦ ꯇꯣꯝꯕꯤ ꯅꯪꯁꯨ ꯋꯥꯗꯨ ꯆꯀꯠ ꯆꯀꯠ ꯉꯥꯡꯉꯣ. ꯌꯥꯔꯦ ꯁꯤꯀꯤ ꯅꯪꯁꯨ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯦ ꯖꯨꯖꯥ ꯍꯦꯛꯇ ꯇꯧ ꯂꯩꯔꯝꯃꯦ ꯌꯥꯔꯦ ꯏꯆꯟ ꯅꯪꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯌꯥꯔꯦ ꯁꯤꯀꯤ ꯅꯪꯁꯨ ꯈꯪꯉꯦ ꯑꯃꯣꯝ ꯑꯝꯇ ꯎꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯣꯏ ꯆꯣꯛꯈ꯭ꯔꯕ ꯂꯥꯛꯑꯣ, ꯁꯤ ꯁꯛꯁꯤꯡꯗꯨꯒ ꯆꯣꯞꯄꯤ ꯀꯥꯏꯅ ꯂꯩꯀꯥꯏꯁꯤꯗ ꯑꯃꯣꯝ ꯑꯝꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯦꯅꯦ ꯅꯣꯏ ꯄꯨꯂꯞ ꯑꯣꯝꯁꯤꯟꯗꯅ ꯅꯁꯛꯁꯤꯡꯗꯨ ꯈꯨꯄꯥꯡ ꯅꯪꯀꯣ ꯅꯪ ꯊꯥꯖꯤꯟꯗꯅꯕ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯀꯣꯏꯒꯅꯤꯀꯣ ꯑꯩꯅ ꯑꯁ ꯐꯖꯩ ꯑꯁꯦꯡꯕ ꯑꯁ ꯑꯣꯟꯊꯣꯛꯂꯗꯤ ꯐꯅꯤꯗ ꯑꯣꯟꯊꯣꯛꯂꯗꯤ ꯐꯅꯤꯗ ꯑꯣꯟꯊꯣꯔꯛꯑꯦꯅꯦ ꯑꯣꯟꯊꯣꯔꯛꯑꯦ ꯑꯁ ꯃꯁꯛ ꯈꯨꯐꯖꯁꯤ ꯆꯥꯛꯑꯦ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯁꯤ ꯏꯆꯟ ꯑꯁꯦ
ꯀꯩꯗꯧ ꯂꯩꯔꯖꯥꯠꯅꯣ ꯑꯩꯅ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯄꯨꯔꯥ ꯁꯣꯅꯣꯅꯤꯀꯣꯁꯦ ꯋꯥ ꯈꯔ ꯇꯥꯟꯅꯁꯦ ꯇꯧꯔꯒ ꯑꯁ ꯑꯩꯅ ꯈꯔ ꯆꯨꯕꯒꯥꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯥꯆꯣꯝꯁꯤꯃ ꯊꯦꯠꯆꯟꯒꯦ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯒꯤꯗꯨꯕꯣ ꯈꯨꯖꯤꯟ ꯀꯛꯀꯦ ꯇꯧꯕꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯅ ꯈꯨꯖꯤꯟ ꯑꯃꯨꯛ ꯀꯛꯇꯣꯏꯕ ꯈꯥꯛꯑꯣ ꯉꯁꯥꯏ ꯐꯤ ꯁꯨꯕꯗ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯦ ꯂꯤꯀꯣꯟꯒꯤꯕꯨ ꯀꯩꯅꯣ ꯍꯥꯞꯄꯁꯨ ꯌꯥꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯉꯁꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯨꯅ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯣ ꯂꯝꯕꯤꯗꯅꯦ ꯕꯕꯤꯗꯣ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯅꯅꯦ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯍꯣ ꯃꯥꯗꯣ ꯆꯠꯄꯨꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯃꯄꯥꯗꯨꯅ ꯌꯥꯍꯧꯗꯦ ꯃꯄꯥꯗꯨꯅ ꯌꯥꯗꯦꯌꯦ ꯃꯣꯏ ꯃꯄꯥꯗꯣ ꯁꯣꯅꯣ ꯊꯨꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯣꯏ ꯃꯄꯥꯗꯣ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯀꯛ ꯂꯥꯛꯁꯟꯅꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯊꯥꯗꯣꯔꯛꯀꯅꯤ ꯃꯣꯏ ꯃꯄꯥꯗꯨꯕꯨ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨꯕꯣ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯁꯦ ꯀꯥꯎꯔꯖꯥꯠꯂꯣ ꯑꯗꯣ ꯌꯥꯅꯕꯗꯤ ꯍꯥꯏꯅꯔꯛꯀꯦꯌꯦ ꯍꯣꯔꯦꯟꯗꯣ ꯕꯕꯤ ꯍꯥꯏꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯗꯨꯅꯦ ꯑꯗꯣ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯤꯀꯣꯟꯁꯤꯕꯨ ꯃꯄꯨꯡꯕꯨ ꯐꯥꯒꯗ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯐꯔꯦꯁꯦ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯣ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯁꯦ ꯍꯥꯏꯅꯣ ꯗ꯭ꯔꯦꯁꯁꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯁꯦꯠꯂꯁꯦ ꯑꯗꯨꯒ ꯍꯔꯥꯎ ꯐꯤꯒꯨꯝꯕ ꯑꯃ ꯏꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯅꯥꯆꯣꯝ ꯑꯃꯒ ꯍꯥꯞꯁꯤꯀꯣ ꯌꯥꯏꯌꯦ ꯅꯥꯆꯣꯝꯕꯨꯗꯤ ꯀꯩꯅꯣ ꯆꯤꯜꯂꯒ ꯂꯩꯔꯕꯅꯤ ꯏꯈꯨꯠꯃꯛꯅ ꯁꯦꯝꯖꯔꯒ ꯃꯁꯛꯁꯤꯒ ꯆꯤꯟꯗꯨꯗꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯗꯤꯕ ꯂꯥꯛꯑꯣꯏ ꯏꯇꯥꯎ ꯑꯁ ꯉꯁꯤꯗꯤ ꯌꯦꯡꯗ꯭ꯔꯗꯤꯅ ꯁꯨꯃꯥꯏꯅ ꯍꯜꯂꯣꯏꯗꯕꯅꯤ ꯏꯇꯥꯎ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯑꯝꯇ ꯊꯥꯡꯒꯠꯂꯨꯗꯅ ꯁꯦ ꯑꯝꯇ ꯊꯥꯡꯒꯠꯀꯦꯁꯦ ꯑꯦ ꯑꯁ ꯎꯗꯦꯅꯦ ꯎꯗ꯭ꯔꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯇꯣꯝꯕꯤ ꯊꯣꯡꯒꯥꯟ ꯁꯤ ꯂꯩꯔꯦ ꯆꯪꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯪꯉꯨꯁꯤ ꯂꯥꯎ ꯑꯁꯤꯕꯨ ꯃꯥꯜꯂꯅꯦ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯃꯃꯥ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯦ ꯃꯣꯏꯁꯤꯡꯁꯦ ꯈꯔ ꯋꯥꯡꯕꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯁꯤꯔꯣ ꯆꯤꯡꯂꯦꯝꯕ ꯀꯧꯕꯅꯤ ꯍꯣ ꯈꯔ ꯄꯤꯛꯄꯁꯤꯅꯅꯦ ꯁꯤꯛꯀꯤ ꯀꯧꯕꯅꯦ ꯁꯤꯛꯀꯤ ꯑꯦ ꯀꯩꯅꯣ ꯃꯤꯕꯨ ꯁꯤꯀꯤ ꯀꯧꯕ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤꯅꯦ ꯁꯤꯀꯤꯑꯅ ꯑꯗꯨꯝ ꯀꯧꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡ ꯑꯁꯦꯡꯕꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯤꯁꯦ ꯈꯔ ꯄꯤꯛꯄꯒꯤꯅꯤ ꯁꯤꯀꯤ ꯀꯧꯔꯤꯁꯦ ꯃꯥꯅ ꯈꯔ ꯋꯥꯡꯉꯝꯃꯗꯤ ꯁꯤꯀꯤ ꯀꯧꯒꯗ꯭ꯔꯣ ꯑꯗꯨꯅꯦ ꯐꯤꯕꯝ ꯑꯝ ꯇꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕꯗ ꯃꯁꯥꯁꯨ ꯑꯁꯤꯁꯦ ꯐꯤꯕꯝ ꯇꯥꯗ꯭ꯔꯤꯁꯤꯗꯤ ꯁꯤ ꯃꯣꯏ ꯅꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯆꯠꯂꯣ ꯅꯪꯅ ꯁꯛꯇꯣꯛꯂꯣ ꯑꯁ ꯏꯜꯂꯛꯀꯅꯨ ꯏꯇꯥꯎ ꯑꯁ ꯏꯀꯥꯏ ꯀꯩꯅꯣꯕ ꯃꯣꯏꯅ ꯃꯤ ꯊꯣꯡꯒꯥꯟꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯄꯤꯔꯒ ꯇꯧꯔꯤꯁꯤꯕꯨ ꯍꯨꯏ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯝꯇ ꯐꯖꯟ ꯄꯨꯖꯟꯗꯕ ꯍꯨꯏ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯃꯤ ꯇꯧꯔꯤꯗꯨꯕꯣ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏꯍꯦ ꯍꯥꯏꯕꯅꯦ ꯇꯧ ꯍꯥꯏꯕ ꯑꯣ ꯅꯣꯏ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯈꯣꯍꯦ ꯑꯩ ꯅꯉꯣꯟꯗꯁꯨ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯃꯥꯏ ꯈꯨꯖꯤꯟ ꯑꯀꯛꯄꯁꯦ ꯁꯤꯊꯤ ꯁꯥꯔ ꯄꯤꯁꯟꯈꯣ ꯍꯥꯏꯕ ꯇꯧꯁꯦ ꯑꯗꯨꯗ ꯃꯅꯤꯡꯗ ꯆꯦ ꯂꯩꯕꯅꯤ ꯄꯤꯔꯛꯑꯣ ꯁꯤ ꯂꯩꯔꯦ ꯀꯅꯥꯏ ꯕꯥꯇꯣꯅꯁꯨ ꯈꯪꯗꯦ ꯁꯦ ꯁꯤꯗ ꯇꯧꯁꯜꯂꯁꯤꯁꯦ ꯑꯗꯣ ꯈꯔ ꯂꯨꯝꯖꯟꯁꯦ ꯑꯃꯨꯛ ꯆꯦꯞꯊꯔ ꯌꯦꯡ ꯂꯩꯔꯝꯒꯅꯤ ꯍꯨꯔꯥꯟꯕ ꯀꯩꯝ ꯉꯥꯛꯇꯅꯤ ꯇꯧꯗꯕ ꯁꯥꯁꯤ ꯍꯥꯏ ꯐꯖꯅ ꯊꯝꯃꯝꯃꯣ ꯃꯤꯅ ꯆꯤꯡꯅꯍꯜꯂꯝꯒꯅꯨꯀꯣ ꯑꯁ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯑꯁ ꯑꯁꯤ ꯆꯤꯟꯗꯨꯡꯄꯤꯁꯤ ꯊꯣꯛꯂꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯔꯛꯇꯅꯅꯦ ꯆꯠꯂꯣ ꯁꯣꯝ ꯂꯥꯛꯑꯣ 그행지보 그이놈 마이타 지비도 ꯆꯤꯊꯤ ꯁꯣꯏꯔꯝꯕ ꯌꯥꯏꯌꯦ 아스 이용오지 또 폰에 뭐지 이런 거 야이 ꯃꯥꯅꯦ 나더라 ꯃꯥꯅꯦ 이용슬라고 있다 슬라우 땡땡땡땡땡 ꯀꯣꯛ ꯍꯥꯡꯊꯣꯛꯑꯦ ꯌꯦꯡꯉꯁꯦꯕ ꯂꯥꯡꯉꯦ ꯇꯨꯝ ꯂꯩꯌꯣ ꯃꯤꯅ ꯍꯔꯥꯎꯔꯀꯥꯟꯁꯤꯗ ꯍꯥꯡꯉꯣꯃꯤ ꯍꯥꯡꯒꯦ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯑꯃ 이름ꯃꯗꯤ ꯐꯅꯤ다 예스
ꯇꯞꯅ ꯍꯪꯁꯤꯀꯣ ꯑꯦ ꯁꯤꯗꯤ ꯈꯨꯖꯤꯟꯅꯤꯅꯦ ꯑꯁ ꯏꯇꯥꯎ ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯨ ꯉꯥꯏ ꯂꯩꯗꯣꯏꯅꯤ ꯉꯁꯤꯗꯤ ꯏꯇꯥꯎ ꯉꯥꯏꯒꯗꯕꯅꯤ ꯁꯤ ꯂꯝꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯦ ꯏꯁꯤꯡꯁꯨ ꯌꯥꯎꯔꯤꯁꯤ ꯎꯕ꯭ꯔꯥ ꯁꯤꯁꯤꯅ ꯑꯗꯨꯝ ꯊꯛꯑꯒ ꯄꯣꯊꯥ ꯉꯥꯏꯒꯗꯕꯅꯤ ꯇꯧꯔ ꯂꯣꯏꯔ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯪꯒꯦꯁꯨ ꯉꯁꯥꯏ ꯍꯦꯜꯂꯛꯇꯥꯏꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯦꯜꯂꯛꯏꯅꯦ ꯁꯤ ꯆꯤꯈꯥꯏꯔꯒ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯕꯨ ꯁꯪ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯁꯦ ꯍꯥꯏꯕ ꯏꯇꯥꯎ ꯉꯥꯏꯗꯣꯏꯅꯦ Yes. ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯊꯣꯛꯂꯛꯇꯦ ꯏꯇꯥꯎ ꯊꯣꯛꯂꯛꯄ ꯐꯥꯎ ꯉꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯋꯥꯔꯦ ꯍꯥꯏꯕ ꯊꯣꯛꯂꯛꯑꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯗ ꯊꯥꯔꯁꯤꯔꯥ ꯐꯛꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ ꯆꯨꯝꯅ ꯊꯥꯎꯅꯦ ꯊꯥꯒꯦꯕ ꯇꯨꯝꯒꯦꯗ ꯉꯥꯛꯇꯪ ꯊꯣꯛꯂꯛꯇꯦꯕ ꯇꯧꯔꯤꯁꯦ ꯑꯁ ꯉꯁꯥꯏꯗꯤ ꯉꯥꯏꯅꯤ ꯀꯣꯛ ꯊꯣꯛꯂꯛꯇꯦꯕ ꯏꯇꯥꯎ ꯑꯩ ꯁꯛꯁꯦ ꯑꯗꯨꯝ ꯌꯥꯎꯔ ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ ꯌꯥꯏ ꯌꯥꯏꯀꯣ ꯐꯖꯩꯀꯣ ꯐꯖꯩ ꯍꯥꯀꯠꯆꯩꯌꯦ ꯉꯁꯥꯏ ꯃꯪꯒꯦ ꯌꯥꯎꯈꯤꯗꯥꯏꯅꯦ ꯌꯥꯎꯈꯤꯕꯅꯤ ꯁꯤ ꯂꯩꯔꯦꯅꯦ ꯃꯪꯒꯦ ꯆꯥꯒꯦ ꯅꯪ ꯆꯥꯎꯅꯨ ꯇꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯍꯥꯎꯇꯦ ꯅꯪ ꯆꯥꯕ ꯌꯥꯔꯣꯏ ꯑꯁ ꯑꯃ ꯆꯥꯒꯦ ꯄꯤꯔꯣꯏ ꯆꯥꯎꯅꯨꯍꯦ ꯅꯪ ꯅꯥꯅꯤ ꯑꯃꯇꯪ ꯆꯥꯒꯦꯗ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯌꯥꯔꯣꯏ ꯆꯥꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯆꯥꯅꯤꯡꯕ ꯄꯣꯠꯅꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯇꯥꯎ ꯅꯍꯥꯟ ꯃꯩ ꯆꯤꯡꯉꯨꯕꯗꯒꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯍꯧꯗꯨꯅ ꯂꯩꯔꯦ ꯑꯁ ꯃꯩ ꯆꯤꯡ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯦꯗꯤ ꯃꯩ ꯑꯗꯨꯝ ꯆꯤꯡ ꯂꯩ ꯇꯥꯕ ꯏꯇꯥꯎ ꯁꯦ ꯑꯩ ꯋꯥꯁꯦ ꯇꯣꯛꯁꯤ ꯑꯗꯣ ꯅꯪ ꯕꯕꯤꯗꯤ ꯄꯥꯝꯕ꯭ꯔꯥ ꯀꯗꯥꯏꯗꯤ ꯕꯕꯤ ꯄꯥꯝꯕꯅꯣꯗ ꯏꯇꯥꯎ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯕꯕꯤꯗꯤ ꯂꯩꯔꯗꯅ ꯈꯪꯉꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯃꯤ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯕꯤꯒ ꯇꯣꯝꯄꯣꯛꯀ ꯆꯠꯃꯤꯟꯅꯕꯗ ꯑꯗꯨꯝ ꯆꯠꯀꯠꯅꯩꯗꯨꯅ ꯏꯁ ꯇꯣꯝꯄꯣꯛꯇꯣ ꯁꯛꯇ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤ ꯆꯠꯀꯠꯅꯩꯅꯤ ꯑꯗꯣ ꯅꯪꯗꯤ ꯏꯆꯟ ꯄꯥꯝꯕ꯭ꯔꯕ ꯏꯁ ꯑꯩꯗꯤ ꯏꯆꯟ ꯄꯥꯝꯃꯤ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯁ ꯀꯦꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯁꯝꯕꯜꯅꯕꯨ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕꯔꯅꯤ ꯁꯤꯀꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯑꯗꯨ ꯇꯥꯇꯣꯛꯁꯤꯅꯦ ꯑꯁꯦꯡꯕ ꯑꯁ ꯑꯗꯣ ꯅꯪꯅ ꯁꯤꯀꯤ ꯐꯅ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯧꯕꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯤꯀꯤ ꯉꯥꯛꯇ ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯍꯣ ꯏꯇꯥꯎ ꯍꯥ ꯑꯥꯗꯒꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯃꯥꯒꯤꯁꯦ ꯂꯦꯞꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯜꯂꯤꯗ ꯀꯗꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯣꯏꯅꯣ ꯏꯇꯥꯎ ꯃꯁꯛꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯃꯃꯤꯡ ꯃꯊꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯝꯗꯣꯏꯅꯣ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂ ꯌꯦꯡꯉꯨꯆꯣꯗ ꯑꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯉꯝꯗꯕꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯕ ꯃꯥꯜꯂꯦꯀꯣ ꯑꯝꯇꯪ ꯆꯪꯉ ꯇ꯭ꯔꯥꯏ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯌꯦꯡꯉꯨꯔꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯁꯄꯦꯛꯇꯣ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯑꯁ ꯁꯤ ꯑꯗꯨ ꯑꯗꯨꯝ ꯐꯖꯗꯦꯕ ꯁꯦ ꯑꯗꯨ ꯑꯁ ꯄꯤꯔꯛꯑꯣ ꯁꯤ ꯑꯗꯨꯝ ꯎꯞꯄꯒꯦ ꯏꯇꯥꯎ ꯁꯤ ꯑꯣꯏꯅ ꯎꯞꯈꯣꯕ ꯑꯗꯨ ꯐꯖꯗꯦ ꯄꯤꯔꯛꯑꯣꯕ ꯑꯁ ꯅꯪꯅ ꯇꯧꯕꯁꯤꯃꯀꯣ ꯁꯤꯁꯤꯅ ꯑꯩꯅ ꯎꯞꯄꯒꯦ ꯏꯇꯥꯎ ꯑꯩ ꯁꯛꯁꯤ ꯌꯥꯔꯕ ꯌꯦꯡꯉꯨ ꯌꯥꯔꯦ ꯐꯖꯔꯦ ꯆꯨꯔꯤꯌꯥ ꯃꯥꯜꯂꯦ ꯀꯦꯕ ꯆꯨꯔꯤꯌꯥ ꯃꯥꯜꯂꯦꯕ ꯑꯁ ꯅꯪꯅ ꯍꯥꯏꯕꯁꯤꯃꯀꯣ ꯑꯝꯇ ꯆꯧꯒꯦ ꯚꯥꯏ ꯆꯠꯂꯨꯔꯣ ꯑꯩꯁ ꯆꯠꯂꯤ ꯏꯇꯥꯎ ꯍꯣꯏ ꯑꯣꯟ ꯗ ꯕꯦꯁ ꯗꯥ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯁꯨ ꯑꯩ ꯍꯥꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯗꯤ ꯗꯥ ꯆꯤꯡꯂꯦꯝꯕ ꯑꯦ ꯅꯪꯗꯤ ꯑꯩ ꯃꯤꯡ ꯀꯃꯥꯏ ꯈꯪꯉꯤꯕ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯨꯝ ꯈꯪꯉꯝꯕꯗꯨꯗ ꯁꯨꯝ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯨꯝ ꯍꯪꯅꯤꯡꯕꯩ ꯋꯥꯅꯤꯗ ꯑꯣ ꯇꯣꯝꯕꯤ ꯍꯣꯏ ꯏꯆꯜ ꯍꯣꯏ ꯍꯥꯏꯅꯕꯗꯨꯗ ꯁꯨꯝ ꯈꯪꯕꯅꯦ ꯑꯩꯅꯁꯨ ꯍꯪꯕꯅꯦ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯗꯥ ꯆꯤꯡꯂꯦꯝꯕ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯔꯤꯆꯥꯔꯖꯀ ꯑꯝꯐꯥꯎ ꯌꯣꯟꯗ꯭ꯔꯣ ꯁꯥꯏꯁꯤꯗꯤ ꯔꯤꯁꯥꯔꯖꯁꯦ ꯑꯃꯠꯇꯕꯨ ꯌꯣꯜꯂꯝꯃꯣꯏꯅꯦ ꯁꯣꯔꯣꯛ ꯌꯧꯗꯗꯤ ꯌꯥꯔꯔꯣꯏ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯅꯪ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯐꯣꯟꯕꯨꯗꯤ ꯌꯥꯎꯔꯤꯌꯦ ꯑꯩꯉꯣꯟꯗ ꯇꯧꯔꯁꯨ ꯌꯥꯅꯤꯌꯦ ꯑꯩꯒ ꯌꯥꯝ ꯆꯠꯃꯤꯟꯅꯅꯤꯡꯗꯕꯩ ꯋꯥꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦꯗ
ꯅꯪꯅ ꯆꯤꯟꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯆꯠꯃꯤꯟꯅꯧꯁꯦ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯔꯣ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯃꯤꯟꯅꯧꯁꯦ ꯑꯗꯣ ꯉꯥꯏꯈꯣꯀꯣ ꯍꯦ ꯐꯛꯇꯣ ꯌꯨꯝꯗ ꯄꯨꯁꯜꯂꯝꯃꯨꯀꯣ ꯑꯩ ꯑꯁꯥꯏꯕꯨ ꯆꯧꯒꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁ ꯈꯪꯗꯦꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯨ ꯂꯩ ꯍꯥꯏ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ ꯍꯧꯁꯤꯁꯦ ꯑꯗꯣ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯤ ꯂꯣꯏꯔꯒ ꯇꯧꯔꯁꯤꯗ ꯍꯣꯏ ꯑꯗꯨꯝ ꯐꯔꯅꯤ ꯇꯥꯗꯨꯝꯕ ꯗꯥ ꯆꯤꯡꯂꯦꯝꯕ ꯅꯪ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯐꯛꯀ ꯊꯥꯔ ꯇꯨꯝꯃꯤꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕ ꯏꯀꯥꯏꯗꯨꯕ ꯅꯪ ꯂꯨꯝꯕ ꯂꯥꯛꯑꯒ ꯑꯩ ꯂꯨꯝ ꯂꯥꯛꯄ꯭ꯔꯕꯨ ꯇꯣꯝꯕꯤ ꯂꯨꯝ ꯂꯥꯛꯄ ꯃꯥꯏ ꯃꯥꯟꯖꯖꯅꯤꯅ ꯑꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯀꯩꯅꯣ ꯑꯥꯗꯩꯁꯦ ꯆꯤꯡꯂꯦꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯗꯨꯝꯕ ꯑꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯃꯥꯅ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯍꯟꯗꯛ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯣ ꯑꯣ ꯑꯗꯨꯗꯨꯒꯤ ꯌꯦꯡꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯎꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯁꯤ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯁꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯎꯅꯍꯧꯗꯦ ꯃꯥꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯁꯜꯂꯝꯗꯅ ꯃꯁꯤꯅꯦ ꯇꯥꯗꯨꯝꯕ ꯑꯁꯤ ꯆꯦꯟꯅꯧꯁꯤꯔꯥ ꯆꯌꯦꯠꯅꯒꯗꯕꯅꯤ ꯃꯥꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯅꯦ ꯆꯌꯦꯠꯅꯔ ꯑꯗꯨꯝ ꯂꯩꯕꯅꯤ ꯎꯝ ꯑꯩꯈꯣꯏꯁꯨ ꯆꯌꯦꯠꯅꯒꯗꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁ ꯑꯁꯤꯒꯤ ꯆꯠꯅꯕꯁꯨ ꯊꯣꯛꯂꯤꯅꯦ ꯀꯗꯥꯏꯗ ꯐꯥꯎꯗꯨꯅ ꯇꯧꯁꯤꯕꯣ ꯑꯁꯤꯕꯨ ꯑꯁ ꯀꯅꯥꯅꯣ ꯗꯥ ꯆꯤꯡꯂꯦꯝꯕ ꯑꯁꯤꯕꯣ ꯆꯥꯒꯠꯅꯕ ꯑꯃ ꯂꯩꯅꯦ ꯆꯥꯒꯠꯅꯕ ꯆꯀꯠ ꯂꯥꯎꯕ ꯈꯪꯕ꯭ꯔꯥ ꯆꯥꯒꯠꯅꯔꯅꯤ ꯁꯣꯏꯅ ꯄꯦꯜꯂꯝꯅꯦ ꯁꯤ ꯑꯁ ꯍꯥꯏ ꯆꯤꯡꯂꯦꯝꯕ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯅꯍꯥꯟꯒꯤ ꯑꯁꯣꯝꯒꯤ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯀꯌꯥ ꯁꯨꯕꯤꯅꯣ ꯃꯁꯛꯀꯗꯤ ꯌꯥꯏꯅꯦ ꯋꯥꯎ ꯆꯥꯎꯔꯗꯅ ꯅꯪꯅ ꯑꯗꯨꯝ ꯆꯠꯅꯕ ꯂꯩꯁꯤ ꯀꯩꯒꯤꯅꯣꯕ ꯑꯃꯠꯇ ꯆꯠꯅꯕꯅꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯆꯅꯞ ꯂꯩꯁꯦ ꯑꯩꯔꯣ ꯅꯪꯂꯣ ꯉꯍꯥꯟ ꯁꯤꯡꯖꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤꯅ ꯆꯥꯃꯤꯟꯅꯕꯗꯨꯗ ꯅꯪꯅ ꯀꯜꯂꯛꯇꯅ ꯅꯥꯎꯔꯤ ꯇꯧꯔꯒ ꯈꯣꯏ ꯃꯍꯨꯝꯗꯨꯗ ꯄꯥꯛꯂ ꯀꯥꯞꯁꯜꯂꯛꯑꯦ ꯈꯣꯏ ꯃꯌꯥꯝꯗꯣ ꯎꯔꯨ ꯄꯩꯁꯜꯂꯛꯑꯦ ꯑꯗꯨꯗꯩ ꯈꯣꯏ ꯊꯨꯟꯁꯦ ꯆꯤꯛꯑꯦ ꯍꯨ ꯀꯥꯔꯦꯁꯦ ꯌꯦꯡꯒꯤꯔꯣꯁꯦ ꯅꯃꯤꯠꯇ ꯌꯦꯡꯒꯤꯔꯣꯁꯦ ꯁꯦ ꯇꯣꯝꯕꯣꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪ ꯅꯍꯥꯟꯃꯨꯛ ꯌꯦꯟ ꯍꯨꯔꯥꯜꯂ ꯆꯥꯊꯣꯛꯏ ꯅꯠꯇ꯭ꯔ ꯅꯣꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯌꯦꯟꯒ ꯆꯥꯗ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯌꯦꯟꯒ ꯆꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯦꯟ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯚꯤꯖꯤꯇꯦꯕꯜ ꯉꯥꯛꯇꯅꯦ ꯆꯥꯏꯁꯦ ꯑꯗꯨꯁꯨ ꯐ꯭ꯔꯦꯁ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯃꯦꯔꯥꯃꯦꯁ ꯀꯣ ꯗꯥꯇꯨꯝꯕ ꯍꯥꯎ ꯅꯣꯏ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯗꯥꯏꯅꯦ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯍꯥꯏꯁꯤꯕꯣ ꯂꯩꯍꯧꯋꯦ ꯆꯠꯁꯤꯔꯥ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕ ꯂꯩꯕꯤꯍꯧꯀꯣ ꯆꯠꯂꯣ ꯏꯇꯩꯃ ꯈꯨꯔꯨꯝꯖꯔꯤ. ꯆꯠꯆꯔꯨꯈꯤꯒꯦ ꯏꯇꯩꯃꯒ ꯍꯥꯏꯅꯦ ꯃꯁꯤ ꯇꯣꯝꯄꯣꯛꯁꯦ ꯑꯗꯨꯝ ꯆꯠꯅꯕ ꯂꯩꯕ ꯇꯧꯔꯤꯁꯦ ꯇꯥꯟꯅꯔ ꯈꯨꯄꯥꯡꯒ ꯊꯥꯝꯕ ꯉꯥꯛꯁꯦ ꯀꯦꯅꯤꯕ ꯇꯧꯔꯤꯁꯦ ꯆꯠꯂꯁꯤꯔꯥ ꯗꯥ ꯆꯤꯡꯂꯦꯝꯕ ꯑꯩ ꯆꯠꯂꯔꯣꯏ ꯀꯩꯒꯤꯅꯣ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯧꯔꯣ ꯑꯩ ꯅꯪ ꯆꯠꯂꯔꯣꯏ ꯔꯤꯁꯥꯔꯖ ꯀꯥꯞꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯀꯥꯞꯄꯔꯣꯏ ꯌꯥꯔꯦ ꯃꯈꯥꯔꯣꯝꯒꯤ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯧꯔꯣ ꯑꯗꯨꯝ ꯇꯣꯝꯄꯣꯛꯅꯁꯨ ꯉꯥꯡ ꯂꯩ ꯅꯪ ꯊꯥꯖꯜꯂꯛꯏ ꯇꯧꯔꯤꯁꯦ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯇꯧ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯨꯑꯣꯃꯦ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯨꯑꯣꯃꯦ ꯇꯧꯔꯤꯗꯣ ꯉꯥꯏꯈꯨꯑꯣꯃꯦ ꯑꯁ ꯏꯇꯣꯟ ꯂꯩꯍꯧꯕ ꯇꯜꯂꯦꯃꯦ ꯉꯥꯏꯈꯨ ꯍꯥꯏꯔꯒ ꯇꯨꯝꯕꯨꯡ ꯕꯥꯂꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯦꯛꯁꯟ ꯌꯥꯗ꯭ꯔꯦ ꯅꯣꯏꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯖꯒꯣꯏꯗꯨꯗꯤ ꯀꯥꯏꯗꯩꯅꯣ ꯖꯨꯗ ꯆꯠꯂ ꯁꯥꯎꯆꯣ ꯅꯪ ꯇꯥꯛꯀꯦꯔꯣ ꯍꯣꯏꯅꯦ ꯇꯥꯛꯀꯦ ꯂꯥꯎ ꯑꯁ ꯑꯣꯟꯊꯣꯛꯄ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯅꯦꯛꯁꯜꯂꯨꯔꯦ ꯇꯧꯔꯤꯁꯦ ꯇꯥꯎ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯀꯃꯥꯏꯅ ꯕꯦꯝ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯕꯦꯝ ꯁꯦ ꯑꯥ ꯕꯦꯝ ꯈꯪꯒꯅꯤꯀꯣ ꯌꯥꯔꯦ ꯈꯪꯉꯦ ꯈꯪꯒꯅꯤ ꯁꯣꯏꯔꯣꯏꯀꯣ ꯁꯣꯏꯔꯣꯏ ꯂꯥꯎ ꯑꯃꯨꯛ ꯇꯧꯔꯁꯤ ꯀꯥꯈꯠꯂꯣ ꯌꯦꯛꯁꯟ
Kayno datubo, kayno. Ay na mo haraga, tumbo ka tanam lerbo. Anh ka fazabay ni. Kayno hui man ba? Nangsu kapibani ne. Wathi ware metor na. Pasau. As si oi di arda. As loisalaje. Kumdaro. Uy, sidi yadre. Ya, siya na hai Oh, hoi, hajade. Bale. Yes. Se, sandro. Ay torke. Tao khai robo. Ado tumbo, noina sinamisibo. Asi thagala kaidogdino. I, kaydaudino kainaga. Amta hai ko se. Akwai ni sithagalade web series puthokpa doctor amna urinidina aduga akwai se web series ko mo hang na ba. Is mosok singji web series sero mo haina ba kaina. Ado ko mai kumduino ba. Akwai na tawriba acting, dance, mayam se. Urga hakate ba. Oh, bap tare. Haujikan yong hanuba hanubi manba nupa nupi singjina pan chuang toy sidi adu kumpa phangnaba uitare. Mani ne. Adu kum phangnam ni ne. Oh, adudi udaba natro. It's okay. Yingdadi tokro. Dialogue kasna za. Siyo, ay hosi se mane. Yarbe yo. Che, Okay. Yare. si thagar khay ko. Ado tumbo noidi web series ki hero oigidore. Is. Aidi mata sam yadreda. Kedoroge da tumbo. As aina ngasai ne lambida halakpada ne. Babido thengne ba ko lambida. Aduga ne ma handa ki liko chanabdo yaroi. Kedore aino. Khangdeda hadak diko moi mapa duna likon sanabdo yawba yaroi ne thingi. Kaino, mo mapa du yam phadane da tumbo. Hoine moi mapa du yam phabane ba ko. Aduda David aiba maku man pagai agent bir ba khangde ba. Soin to ni mado. Ado hai hana da tumbo nangidi kharbo phari. Seba bi tholok tasu namanabi miyam laibnina likon sanabdo phai. Aini se sai pha phajage phakta du se thanda. Adugi dine don't worry. Likon marudo tap khulo aduduga ne tumbi dane. Pop lok thomjalo adudagi dine nangna ne haibadane tawdaningai wale bote. Likon maru thomra bo ai khopak ang sana wanga maro. Magi khopak sa da na. No pak ram le maro. Adu eragana likon sanadringai da mayumda chalaga ai hore likon sanarkana thomakke nang aingonda kupang tharakano na hana hainarodana. Odim ta haminus lo. As ai ngamoiba. As ngai ko botumo. Ai wa haige bako ai nangi da makta sibudi ai ngamne bako aduga ne tumbigi kupak sa dai ngamoy. Oh, fire. Nangdi khopak sa ba kibra. Kide ay di nupi kupak chamandana kam khandre. Adudi ibani salo lo. Da tumbo. Nang hangler mo ko. Oh, chalo. Kupak mai jajan. Asidi yaro ida nang kai dino. Kedoroge. Ai di akhoi lenga ga oibo ningure aduga asidi kai dei leisabi daban pharo ngata jibu. Nangna jagoi samina jai do yaro ida kaisu. Tang de nang namora ma. Kai le sabi no se. Ngang tane. Le sabi sa janingi ba. Asi udro itaw nangbo amta yengo me. Mawong sida yengo ba. Asi leisabi phare ba. Ado budi moi ubadani dana. Akhoi pakang phaningai sia. Ado aidi kupak sarage na ready da lamni hairo sidana. Good. Aduni dana. Chache. Aidine pukhisidane yam iroininge haiba. Nangne he ngangbasima mathongsu sa jade he. Asengbaini he iroininge haiba yamna. Hajilo. Ho, kenomta haijage. Noi oire aidi kana orabo khalure. Noi leader dudi kaida lehorge udena. Kanano akhoi leader hajibo. Datum poni ba. Datum pokta. Chase na haamne. Tombina kupang tha kanina chase yadriba. Kariya tombi ka haine. Haima. Angang nai ngonda tombi hekta ko yabra.
ꯁꯤꯅꯤꯀꯣ ꯇꯣꯝꯕꯤ ꯌꯥꯔꯦꯕ ꯅꯪꯁꯨ ꯏꯁꯧꯒ ꯄꯨꯂꯥꯡ ꯂꯥꯡꯒꯅꯨ ꯇꯣꯝꯕꯣ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯣꯔꯦꯟ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯑꯩ ꯃꯔꯨꯗꯣ ꯃꯉꯣꯟꯗ ꯊꯣꯝꯃꯛꯀꯦ ꯈꯨꯄꯥꯡ ꯊꯥꯔꯛꯀꯅꯣ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤꯗ ꯑꯩꯁꯤꯕꯨ ꯈꯨꯄꯥꯡ ꯌꯥꯝ ꯊꯥꯒꯠꯄ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯔꯝꯁꯨ ꯂꯩꯇꯅ ꯃꯤꯉꯣꯟꯗ ꯄꯨꯡꯊꯥꯗ ꯊꯥꯕ ꯌꯥꯕ꯭ꯔꯕ ꯉꯥꯡꯗ ꯉꯥꯡꯉꯦ ꯁꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯅꯤꯅꯦ ꯍꯧꯔꯦ ꯑꯁꯤ ꯆꯦꯛꯁꯜꯂꯨ ꯁꯤ ꯇꯧꯅꯤꯁꯦ ꯉꯁꯥꯏ ꯈꯪꯉꯝꯅꯦ ꯑꯩꯅ ꯌꯥꯔꯦꯁꯦ ꯑꯃꯅꯁꯨ ꯍꯟꯗꯦ ꯑꯃꯅꯁꯨ ꯍꯟꯗꯦ ꯇꯣꯝꯕꯤ ꯇꯣꯝꯕꯨꯡꯅ ꯍꯥꯏꯁꯦ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯌꯥꯕ ꯇꯥꯕꯅꯤꯗꯅ ꯑꯗꯣ ꯑꯩꯅ ꯌꯥꯔꯦ ꯀꯥꯏꯅꯒꯅꯦ ꯋꯥꯈꯜꯒꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂ ꯑꯃꯨꯛ ꯂꯩꯔꯝꯅꯤ ꯏꯅꯥꯎꯄꯥꯅꯦ ꯈꯜꯂ ꯌꯥꯕꯤꯕꯩ ꯋꯥꯅꯤꯀꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯈꯜꯂꯝꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ ꯑꯩꯅ ꯑꯁ ꯈꯜꯂꯣꯏꯕ ꯀꯩꯁꯨ ꯑꯗꯣ ꯅꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯗꯣꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯋꯥ ꯑꯝꯇ ꯌꯥꯕꯤꯌꯨꯗꯅ ꯑꯦ ꯀꯩ ꯋꯥꯅꯣ ꯌꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯕꯥꯅꯤꯒꯤ ꯁꯅꯥꯕꯨꯟꯁꯦ ꯄꯥꯏꯔꯦꯗꯅ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯕꯥꯎꯇ ꯊꯤꯟꯕꯤꯌꯣꯕ ꯍꯣꯟꯁꯦ ꯍꯥꯏꯔꯣ ꯍꯣꯟꯁꯤ ꯀꯩꯅꯣ ꯍꯣꯟꯇꯣꯛꯑ ꯂꯣꯏꯔꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯁꯦ ꯏꯆꯦ ꯅꯪꯒꯤꯁꯤꯁꯨ ꯑꯩ ꯌꯥꯔꯅꯤꯌꯦ ꯁꯣꯛꯄꯤꯔꯛꯑꯒꯦ ꯑꯩ ꯑꯗꯨꯝ ꯅꯠꯇꯦ ꯄꯨꯖꯔꯒꯦ ꯑꯩ ꯑꯗꯨꯝ ꯁꯣꯛꯂꯛꯑꯒꯦ ꯌꯥꯔꯅꯤꯁꯦ ꯀꯣꯛ ꯄꯤꯈ꯭ꯔꯣꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕꯨ ꯁꯣꯛꯄꯗꯤ ꯑꯩ ꯁꯣꯛꯄꯤꯔꯒꯦ ꯄꯤꯔꯛꯑꯣꯁꯦ ꯅꯣꯏꯅ ꯁꯣꯛ ꯑꯃꯨꯛ ꯅꯩꯗꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤꯗ ꯎꯁ ꯁꯤꯗꯤ ꯂꯨꯝꯃꯦ ꯏꯇꯥ ꯃꯌꯥꯝ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯧꯔꯁꯦ ꯍꯧꯔꯁꯦ ꯑꯩ ꯍꯥꯟꯅ ꯍꯨꯜꯂꯒꯦꯀꯣ ꯍꯨꯜꯂꯣ ꯐꯥꯎꯗ꯭ꯔꯦ ꯐꯥꯎꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥ ꯐꯪꯉꯔꯣꯏꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤꯅ ꯃꯨꯍꯟꯕꯤꯔꯣ ꯐꯥꯎꯔꯒꯦꯀꯣ ꯐꯥꯎꯔꯅꯨ ꯍꯨꯜꯂꯒꯦ ꯐꯥꯎꯔꯅꯨ ꯐꯥꯎꯗ꯭ꯔꯦ ꯇꯥꯁꯦ ꯅꯪ ꯑꯃꯨꯛ ꯍꯨꯜꯂꯣꯀꯣ ꯑꯩ ꯑꯃꯨꯛ ꯍꯨꯜꯂꯒꯦꯀꯣ ꯍꯨꯜꯂꯣ ꯐꯥꯎꯔꯅꯨ ꯐꯥꯎꯗ꯭ꯔꯦ ꯅꯪꯁꯨ ꯐꯥꯒꯤꯗꯩ ꯐꯪꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯀꯣ ꯐꯪꯉꯔꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯒꯦꯀꯣ ꯇꯨꯝꯕꯨꯡ ꯂꯥꯛꯑꯣꯏ ꯃꯣꯏ ꯂꯥꯛꯇꯕ ꯌꯦꯡꯉꯣ ꯍꯧꯔꯁꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯇꯨꯝꯕꯨꯡ ꯂꯥꯛꯑꯦ ꯑꯁ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯝꯕꯗꯨꯒ ꯑꯁ ꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯀꯅꯥ ꯈꯪꯅꯩꯒꯦ ꯇꯨꯝꯕꯨꯡ ꯍꯥ ꯕꯕꯤꯁꯨ ꯂꯥꯛꯇꯦ ꯑꯅꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯕꯤꯠꯀ ꯂꯩꯇꯦ ꯆꯠꯂꯁꯤꯔꯥ ꯑꯁꯦꯡꯕ ꯕꯤꯠ ꯌꯥꯎꯗꯦꯕꯣ ꯆꯦ ꯕꯕꯤꯗꯨꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯗ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤ ꯍꯧꯔꯒꯦꯀꯣ ꯍꯩꯃꯥ ꯐꯥꯎꯔꯦ ꯀꯅꯥꯗꯅꯣ ꯃꯥ ꯊꯣꯝꯗꯣꯏꯁꯤꯅ ꯊꯣꯝꯃꯒꯦꯀꯣ ꯊꯣꯝꯃꯣ ꯀꯅꯥꯗꯅꯣ ꯊꯣꯝꯗꯣꯏꯁꯦ ꯈꯜꯂꯣ ꯏꯁ ꯈꯪꯉꯤꯌꯦ ꯑꯩꯉꯣꯟꯗ ꯇꯥꯔꯤ ꯆꯪꯉꯨꯔꯣ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯄꯣꯠꯇꯦꯕ ꯑꯃꯅ ꯍꯦꯛꯇ ꯈꯜꯂꯦꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯍꯨꯜꯂꯒꯦꯀꯣ ꯐꯥꯎꯔꯦ ꯑꯄꯥꯝꯕ ꯈꯜꯂꯣꯗꯅ ꯀꯅꯥꯗ ꯍꯨꯟꯗꯣꯏꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯣ ꯑꯩꯗꯤ ꯌꯦꯡꯗꯕꯤꯗ ꯊꯣꯝꯒꯦ ꯇꯧꯔꯤꯅꯤ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯊꯣꯝꯃꯤꯀꯣ ꯍꯦ ꯅꯨꯡꯉꯥꯏꯇꯗꯅ ꯊꯣꯝꯕꯤꯕꯅꯤ ꯏꯕꯦꯝꯃ ꯈꯪꯉꯦ 이베마 ꯌꯥꯔꯦ ꯌꯥꯝ ꯈꯪꯅ ꯊꯣꯝꯃꯦ ꯍꯥꯏꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯄꯥꯝꯃꯨꯕ ꯍꯩꯃꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯨꯜꯂꯒꯦꯀꯣ ꯍꯨꯜꯂꯣ ꯍꯨꯜꯂꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯨꯜꯂꯣ
그나들어 많다면서 뭐. ꯑꯗꯨꯅꯦ 야. 이따 ꯆꯨꯝꯕ꯭ꯔꯣ ꯇꯧꯁꯤꯕꯣ ꯆꯨꯝꯃꯦ 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 ꯈꯨꯗꯥ ꯑꯃ ꯊꯦꯡꯒꯠꯂꯣ ꯑꯩ ꯑꯝꯇ ꯆꯪꯒꯥꯏꯔꯨꯒꯦꯕ ꯃꯣꯏꯅ ꯅꯩ ꯌꯥꯕ꯭ꯔꯣ ꯑꯩ ꯑꯝꯇ ꯆꯪꯉꯨꯒꯦ ꯅꯩꯔꯨꯒꯦ ꯆꯪꯉꯨꯒꯦ ꯆꯪꯉꯣ ꯆꯪꯉꯣ 이스 오이마우. 오이마우 정비로 빠무바 따농시비 낭언낭 삐라겠고 훌라게꼬. 흘러 너희 마야ꯝ제 훈도가 딸래해 파워레. 그나도 덤드는 마이시지. 그나도 덤드는 마이시바. 더모 이해가게. 아마세 깝돌이 흘러. 그러게 훈비로 그러게. 카메라다 먹는 동안 이게 떨리네. 흘러. 훌라겠고 파워레. 시디. 그나놈도 흘러드나? 저거 사나봐. 까나다 훈시게 하이스 게이노 해. 저걸 사러 이게 라이박시고 이시스 얌 빡대나 하이라버니나 자루 따오니 너트라 이돈 사업디 까이다 ꯑꯩꯈꯣꯏꯅꯤ ꯁꯥꯃꯤꯟꯅꯁꯤ ꯊꯥꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯛꯇꯥꯁꯦ ꯖꯒꯣꯏ ꯁꯥꯅꯤꯌꯦ ꯃꯌꯥꯝ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯈꯤꯇꯪ ꯑꯗꯨꯅꯦꯕ ꯀꯩ ꯁꯥꯁꯦ ꯍꯥꯏꯅꯣ ꯏꯁꯩꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯏꯁꯩ ꯊꯥꯔꯛꯑꯣ 파워레. 칼로. 낭나 저거 샤닝 바 미야마다. ꯇꯧꯔꯒꯦ 예. 아야. 낭가 저거 사미나도봐. 사돈이 겠네 삐엘라바니. Hawai oi papa mu bermanja Nantani nu japuk nina Khoi ta jana pam jana tham jaba Ho ai ki manja Ho ai ki manja Hawai oi bipa mu binambu Lately nangi dama Pukmin yawabu shena shiba Ho isanau Ho isanau 야다 또시 이스. 낭 할배 사비 와니 붕어. 흘러 파워레. 시기 파워레 이스.
야 ฟอเร่ hui tao nó phao này 레이브자니 까나 톰지게 เยงเยง 까나 톰지게 낭만 마사 카 파즈바 말 아시데다 통절레게세 아뜨지디 아이고 내 삼인네 집에 저고이도 상무강의 바디 각자네 타와이 파워 타도 비게 세 낭나부 아이기다막 랩라바 낭나부 아이기다막 랩라바 당징 라이나 사키니 당징 라이나 사키니 Kung banjong laga gopa magi nung siwa sakse. Kung banjong laga gopa magi nung siwa sakse. Hey, kung banjong laga gopa magi nung siwa sakse. Kung banjong laga gopa. ngamdera sidia พาใจโกพาใจโกยำให้โกอีสยำให้โก好热些，好热些，好热好热。 Hey, maku pairi noi te sikai no? Ha? Noi te sikai no ba? กระดุมได้หนูชีนามอ 너 코이 매암 칭어 시나. 그러기 너무 밤시 샤나 시보. 시 샤나 시kai no. 시kai 도 보기 no. 이다브로 까리 기리꽃 세가요. 제가 알게 되네 랑토고. นั่งคุณมึงนะ 好热些，好热些，好热好热。 Hey, maku pairi noi te sikai no? Ha? Noi te sikai no ba? กระดุมได้หนูชีนามอ 너 코이 매암 칭어 시나. 그러기 너무 밤시 샤나 시보. 시 샤나 시kai no. 시kai 도 보기 no. 이다브로 까리 기리꽃 세가요. 제가 알게 되네 랑토고. นั่งคุณมึงนะ 떨어진 오네 hui tao mai mong cái nấm tôi nè 이따 안강 누피 짜드나 쿠팡나 타기도 아돔 능성나 레르 말레다 스코마이 도두는 시보 hui nè aduni nè 스마다 이제 와 베라니 이따 왜 칼라게 나때 안강도 쿠팡 타기도 뭐 까마이 들어갈 만 승제노 아스. 암따가 거미다. 나는 뭐만 빡빡이네 핑이. 타박시 하투 핵답딱 준비하면 타박나 팀이. 와칸도 암따 칸다기지 미다. 까이노 이따 와칸 파스나 칸는 게 자이지 보 이따 하우직티네 와칸 칸망이 마탐 헨그레 액션이 마탐네 아스. 이따 아마나 웅타 이따 혹시 좀 탈라제로 아코이 깨 농음 칸나 바수 모이드라바 sumni tao sumni 사두네메 aduna sumni 이스. 이 강들에 있다. 어스 떨어지오네 이따 러 sao rồi tao 아마 제 마탄 너가 다독이 아프대 이따 까이다 오르게 매 웅나가 뭉레이도 봐 아스 낭지는 말로 아마 다. 나 몸 때문에 간도 하이버니. 에콜레 가게 미 쿠디막 왜 강가버니. 뭐 코는 리콘 사내가 나들어. 코이 상가 두가르부도. 아도부디 강다디 가이노 이따 너희레 가이네 와와 로이 라오람니 아도님이 에콜레 가이다 와와 라올 깐시다. 누피 마사두다. 코는 그만이 콧 타오르는 놈이. 마도들가 아이네가 콧 타라고 가디. 내 가이면 암상나는 거. 아이씨 뻥로려니 또. 좀미네 낭디네 레카이드네 하나드기 싹 따칼리에나 하이네레 드디 가이노 두가다디 가이노. 뭐네 가 리콘 사나 하게. 뭐 비디수네. 떠이지. 아이네네 리콘 사나 마 토랑가노 하드네. 마 빠라 인답 선머니. 예 떠오지 아주 저기라 한드리 봐. 여헌드리 봐. 바래 아도 알코네 너희레 가이 ngasi 하우실레 다이네 라예. 아도 그러게. 아도 이따우디 잣대로 예. 자다 디가이노. 뭐네네. 리콘 사나리 맘망다네. 앵원네 티켓도 망가요 줄맘니. 예 삐로이다 속라마니. 호이네 호렌 하우시 사나브디 라야드나 쿠팡나 마이나 타자라니 에 ngako 까이노. 싫어 시험 농가면 해봐
ꯑꯣ ꯇꯥꯛꯄꯤꯌꯣ ꯑꯦ ꯇꯥꯔꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯆꯠꯁ ꯗꯥꯇꯣꯝꯕꯣꯛ ꯊꯤꯔꯨꯒꯦꯁꯦ ꯍꯣꯏ ꯇꯨ ꯑꯥ ꯂꯩ ꯇꯨ ꯑꯣ ꯂꯥꯛꯑꯣ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯩꯅꯣ ꯃꯥ ꯌꯣꯄꯥꯛ ꯀꯞꯄ ꯍꯥꯏꯁꯤꯕꯣ ꯀꯤꯗꯨꯝ ꯀꯤꯖꯔꯦꯗ ꯂꯥꯛꯑꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯪ ꯊꯤꯔꯛꯏꯅꯦ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯉꯁꯥꯏ ꯃꯤ ꯃꯌꯥꯝꯅ ꯆꯪ ꯍꯪꯕꯗ ꯑꯩꯗꯤ ꯕꯤꯄꯤꯒ ꯂꯣꯏ ꯋꯥꯡꯈꯠꯂꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯟꯕꯗ ꯑꯦ ꯍꯥꯏꯒꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯦꯡꯉꯣꯗꯅ ꯅꯪꯒꯤ ꯕꯣꯗꯤꯗꯣ ꯃꯤ ꯉꯥꯡꯉꯤꯁꯤ ꯈꯨꯝꯗꯦ ꯃꯥ ꯊꯣꯛꯄ ꯄꯉꯥꯡ ꯉꯥꯡ ꯂꯩ ꯑꯣ ꯑꯩꯕꯨꯗꯤꯅꯦ ꯇꯣꯔꯕꯥꯟꯗꯅꯦ ꯃꯥꯂꯪꯕꯗ ꯁꯤꯔꯦꯅ ꯐꯨꯝꯃꯨꯕꯅꯤ ꯀꯅꯥ ꯃꯥꯂꯪꯕ ꯍꯥꯏꯁꯤꯅ ꯍꯦꯔꯥ ꯅꯪꯁꯨ ꯈꯪꯃꯟꯗꯦ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯍꯪꯀꯣꯛ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯂꯥꯏꯀꯤꯒ ꯌꯥꯝ ꯄꯥꯏꯕꯗꯣ ꯑꯣ ꯃꯥꯒꯤ ꯄꯣꯀꯦꯠꯇꯣꯛꯇꯣ ꯁꯤꯔꯦꯅ ꯐꯨꯝꯃꯨꯕꯅꯤ ꯑꯣ ꯄꯣꯀꯦꯠꯇꯣꯛ ꯍꯨꯏ ꯃꯆꯥꯗꯣ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯂꯨꯄꯥ 100ꯁꯨ ꯐꯪꯉꯤ ꯐꯪꯅꯤ ꯑꯗꯣ ꯐꯔꯦꯅꯦ ꯅꯕꯥꯅꯤꯅ ꯑꯩ ꯊꯤꯔꯛꯏꯕꯣ ꯀꯩ ꯂꯩꯒꯦ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤꯗ ꯑꯦ ꯀꯔꯤ ꯄꯥꯎ ꯄꯥꯎꯁꯦ ꯑꯅꯤꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯀꯔꯝ ꯍꯥꯟ ꯇꯥꯅꯤꯡꯉꯦ ꯏꯁ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯣꯞꯁꯟꯒ ꯄꯤꯔꯗꯅ ꯑꯗꯣ ꯅꯣꯏꯒꯤ ꯄꯥꯎꯗꯣ ꯐꯖꯅ ꯐꯝꯃꯒ ꯇꯝꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯀꯤ ꯅꯝꯕꯝꯗꯨꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯣ ꯅꯣꯏ ꯕꯦꯝꯕꯦꯝ ꯅꯝꯕꯝꯗꯣ ꯑꯧ ꯌꯥꯏꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯗꯥꯇꯣꯝꯕꯣ ꯁꯥꯏ ꯐꯝꯃꯁꯤꯔꯥ ꯍꯣꯏ ꯐꯝꯃꯁꯤ ꯏꯁ ꯏꯃꯥꯏ ꯇꯣꯝꯕꯣ ꯅꯣꯏꯅ ꯇꯝꯅꯤ ꯍꯥꯏꯕ ꯄꯥꯎꯗꯣ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯣ ꯑꯐ ꯅꯨꯡꯉꯥꯏ ꯄꯥꯎꯒ ꯇꯥꯗ ꯀꯨꯏꯔꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯗꯨ ꯍꯥꯟ ꯇꯥꯒꯦ ꯑꯗꯨ ꯍꯥꯟ ꯇꯝꯃꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕꯨ ꯍꯣꯔꯦꯟ ꯆꯦꯕꯕꯤꯗꯣ ꯍꯥꯎꯆꯤ ꯇꯤꯀꯦꯠ ꯀꯛꯄ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯕꯦꯔꯤ ꯒꯨꯗ ꯇꯥꯔꯦꯅꯦ ꯏꯁ ꯃꯗꯨ ꯅꯨꯄꯤꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦꯅꯦ ꯅꯍꯥꯟꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯨꯁꯨ ꯃꯥ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯨꯅ ꯀꯔꯤ ꯄꯥꯎꯅꯣ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕꯨ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯗꯦꯕꯤꯠ ꯑꯕ ꯃꯀꯨꯗꯣ ꯍꯣꯔꯦꯟ ꯍꯧꯁꯤ ꯀꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯆꯨꯝꯃꯤꯅꯦ ꯃꯀꯨ ꯃꯥꯟꯕꯗꯨꯁꯨ ꯃꯥ ꯂꯥꯛꯀꯗꯣꯏ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯍꯧꯁꯤꯒꯤ ꯇꯤꯀꯦꯠ 5 ꯅꯝꯗꯅ ꯌꯣꯟꯁꯤꯟꯈ꯭ꯔꯕꯅꯦꯕ ꯑꯁ ꯕꯤꯠ ꯂꯩꯇꯦ ꯑꯁꯦꯡꯕ ꯅꯣꯏ ꯀꯩꯗꯧꯕꯩ ꯌꯣꯜꯂꯨꯏꯅꯣ ꯉꯍꯥꯟꯗꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯈꯟꯅꯈꯤꯗ ꯉꯥꯏꯔꯤ ꯇꯥꯏꯡꯗꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪꯅ ꯃꯔꯣ ꯑꯃ ꯂꯤꯀꯣꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯣꯟꯈꯤꯕ ꯇꯤꯀꯦꯠꯅꯤ ꯑꯗꯣ ꯗꯥꯇꯣꯝꯕꯣ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯊꯨꯒꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯍꯣꯔꯦꯟ ꯍꯧꯁꯤꯗꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯀꯗꯣꯏꯖꯥꯠꯂꯣ ꯑꯣ ꯍꯣꯔꯦꯟ ꯍꯧꯁꯤꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯗꯦꯕꯤꯠ ꯑꯣꯏꯒꯦꯔꯥ ꯆꯤꯡꯂꯦꯝꯕ ꯑꯣꯏꯒꯦꯔꯥ ꯆꯌꯦꯅꯔꯛꯄ ꯃꯤꯗꯣ ꯍꯦꯛꯇ ꯐꯨꯊꯠꯀꯗꯕꯅꯤ ꯐꯨꯊꯠꯁꯤ ꯗꯥꯇꯣꯝꯕꯣ ꯐꯨꯊꯠꯀꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯅꯤ ꯍꯦꯛ ꯍꯧꯔꯛꯑꯕ ꯐꯨꯊꯠꯀꯗꯕꯅꯤ ꯃꯥꯅꯤ ꯐꯨꯒꯗꯕꯅꯤ ꯑꯗꯣ ꯅꯕꯥꯅꯤ ꯅꯣꯏ ꯗꯥ ꯂꯣꯀꯦꯜ ꯍꯣꯏꯕꯧꯇ ꯆꯧꯗꯣꯗꯅ ꯀꯩꯗꯧꯕ ꯑꯣ ꯃꯣꯏ ꯃꯄꯥꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯆꯦꯛ ꯅꯨꯡꯇ ꯆꯥꯝꯊꯣꯛꯆꯣꯕ ꯍꯣꯔꯦꯟ ꯍꯧꯁꯤꯒꯤ ꯍꯥꯎꯁꯐꯨꯜ ꯑꯣꯏꯅꯕ ꯑꯗꯨꯕꯨꯗꯤ ꯆꯠꯂꯨꯒꯦꯕꯨ ꯍꯣꯔꯦꯟ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯒꯥꯔꯤ ꯁꯦꯀꯦꯟ ꯍꯦꯟ ꯇꯧꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯣ ꯇꯧꯔꯦꯗꯅ ꯀꯩꯗꯧꯖꯔꯨꯅꯦꯒꯤ ꯆꯥꯎ ꯃꯔꯨꯗꯨ ꯁꯨꯔꯕ ꯌꯦꯡꯉꯨ ꯁꯨꯔꯦ ꯅꯪ ꯑꯁꯤ ꯆꯦꯛ ꯇꯧꯔꯣ ꯌꯥꯔꯖꯥꯔꯅꯦ ꯀꯩꯅꯣ ꯇꯤꯀꯦꯠꯀꯤ ꯁꯦꯟꯁꯤꯕꯨ ꯀꯌꯥꯝ ꯄꯤꯈꯠꯅꯔꯛꯑꯒꯦ ꯏꯇꯥꯎ ꯄꯤꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯋꯥꯠꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯗꯥꯇꯣꯝꯕꯣ ꯃꯔꯨꯁꯤ ꯁꯨꯔꯕꯅꯤꯅ ꯍꯥꯞꯆꯜꯂꯁꯤꯔꯥ ꯍꯣꯏ ꯍꯥꯞꯆꯜꯂꯁꯤ ꯍꯥꯞꯆꯜꯂꯨ ꯌꯥꯔꯦ ꯑꯩ ꯂꯥꯎꯅꯕ ꯇꯧꯔꯒꯦ ꯒꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧ ꯐꯩꯍꯦ ꯂꯧꯍꯧꯔꯁꯦ ꯑꯁꯤ ꯑꯦꯛꯇꯤꯚꯥꯁꯦ ꯑꯩꯈꯣꯏ ꯂꯧꯔꯗꯧꯅꯤ ꯉꯥꯏꯈꯣꯅꯤ ꯏꯆꯟꯒ ꯕꯕꯤꯒꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯖꯥꯔꯣ ꯂꯥꯛꯇꯤ ꯂꯥꯛꯑꯝꯒꯤꯔꯣꯏ ꯑꯁ ꯈꯪꯗꯦꯗ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯨ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯐꯝꯁꯤꯒꯦ ꯁꯤꯗ ꯁꯨꯝ ꯐꯝꯃꯁꯦ
ꯁꯥꯏꯗ ꯈꯤꯇꯪ ꯐꯝꯖꯔꯛꯀꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ. ꯀꯦꯕꯜ ꯈꯤꯇꯣ ꯇꯨꯠ ꯑꯩꯕꯨ ꯍꯩꯅꯗꯦ ꯀꯥꯏꯅ ꯃꯁꯥꯁꯤꯒ ꯒꯗꯥꯁꯤꯡꯁꯤꯅ ꯁꯤꯜꯂꯤꯁꯤꯕꯨ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯏꯇꯥꯎ? ꯑꯣꯏꯔꯣꯏꯗ ꯄꯀꯥ ꯀꯛꯁꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯀꯥꯏꯗꯩ ꯍꯨꯔꯥꯜꯂꯤꯅꯣ ꯁꯤꯕꯣ? ꯈꯪꯗꯦ. ꯒꯥꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯍꯧꯁꯤ ꯁꯤꯜꯂꯤꯅꯦꯅ ꯁꯤꯕꯨ ꯐꯨꯡ ꯉꯥꯛꯇ ꯁꯤꯕꯨ ꯍꯧꯁꯤ ꯀꯃꯥꯏꯅ ꯁꯤꯜꯂꯤꯅꯣ ꯈꯪꯗꯦ ꯃꯤ. ꯍꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ. ꯀꯩꯅꯣ ꯍꯥ? ꯑꯩ ꯑꯝꯇ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯕ. ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯩ ꯐꯝꯃꯤꯁꯦ ꯀꯗꯥꯏꯗ ꯃꯣꯠꯂꯒꯦ? ꯁꯤ ꯇꯧꯔꯒ ꯑꯝꯇ ꯀꯟꯊꯣꯛꯀꯦ ꯍꯥꯏꯕ. ꯑꯗꯨꯒꯤꯅꯤ. ꯐꯝꯃꯣ. ꯑꯟꯊꯣꯛꯅ ꯄꯛꯈꯤꯗ꯭ꯔꯦ. ꯋꯥꯔꯦ ꯑꯁꯦꯡꯕ. ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯍꯧꯖꯤꯛ ꯍꯥꯎꯁꯤ ꯕꯝꯄꯔ ꯗ꯭ꯔꯣ ꯑꯁꯤ ꯂꯥꯎꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ. ꯍꯧꯗ꯭ꯔꯦ ꯑꯁꯤ ꯌꯦꯡꯉꯨ ꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯇꯤꯀꯦꯠꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. First I pick up your lucky number. Number is from 2 series. 2 and the 27 2 and the 27 4 2 and 9 29. ꯃꯣꯏ ꯂꯥꯎꯔꯛꯏꯁꯤ ꯑꯝꯇ ꯌꯥꯎꯗꯦꯕ. ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯩꯒꯤ. Next I pick up your lucky number. Number is from single number. Single number 1. ꯑꯣꯖꯥ ꯁꯠ ꯂꯥꯎꯕꯤꯔꯣꯗ. ꯄꯔꯥ ꯈꯣꯠꯆꯔꯤꯌꯦ ꯁꯣꯝꯗ. Next I pick up your lucky number. ꯕꯕꯤ ꯑꯁ. ꯅꯪ ꯇꯤꯀꯦꯠꯇꯣ ꯑꯃꯈꯛꯇꯅꯦꯕ. ꯑꯩ ꯑꯅꯤ ꯑꯍꯨꯝ ꯀꯛꯄꯤꯒꯦꯕ. ꯍꯧꯖꯤꯛ ꯐꯥꯎꯅꯕ. ꯌꯥꯔꯅꯤ ꯗꯥ ꯗꯦꯕꯤꯠ. ꯑꯁ ꯀꯛꯄꯤꯒꯦ ꯍꯥꯏꯔꯒ. ꯑꯩꯈꯣꯏꯁꯨꯅꯦ ꯏꯁꯥꯒꯤ ꯇꯤꯀꯦꯠ ꯄꯨꯔꯒ ꯊꯣꯛꯂꯛꯏꯁꯤꯅꯦ. ꯗꯥ ꯗꯦꯕꯤꯠꯅ ꯀꯛꯄꯤꯗ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯌꯥꯔꯅꯤ. ꯑꯩꯈꯣꯏꯁꯦ ꯍꯥꯎꯁꯐꯨꯜ ꯐꯥꯒꯦꯅ ꯊꯣꯛꯂꯛꯏꯅꯦ. ꯗꯥ ꯗꯦꯕꯤꯠꯅ ꯀꯛꯄ ꯇꯤꯀꯦꯠꯇꯨꯗꯤ ꯍꯥꯎꯁꯐꯨꯜꯒ ꯐꯥꯎꯗꯧ ꯃꯥꯟꯗꯦꯕꯨ. ꯑꯩꯅ ꯀꯛꯄ ꯀꯛꯇꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ. ꯅꯪ ꯐꯥꯎꯉꯦ ꯅꯠꯇꯦ. ꯕꯕꯤꯅ ꯑꯩ ꯐꯥꯎꯉꯦ ꯍꯥꯏꯁꯤ. ꯑꯩ ꯍꯥꯏꯁꯦ ꯕꯕꯤꯗ. ꯕꯕꯤꯒꯤꯁꯨ ꯃꯁꯥꯒꯤ ꯇꯤꯀꯦꯠ ꯌꯥꯎꯖꯔꯛꯏꯌꯦ. ꯗꯥ ꯗꯦꯕꯤꯠꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯀꯤ ꯌꯦꯜꯂꯨꯔꯣꯗꯅ. ꯂꯩꯀꯥꯏ ꯃꯌꯥꯝꯒꯤꯗ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯦ. ꯕꯕꯤ ꯈꯤꯇꯪ ꯍꯥꯏꯖꯕꯅꯦ. ꯅꯪ ꯌꯥꯎꯔꯛꯀꯩꯗꯧꯕꯩꯅꯣ? ꯁꯤꯟꯗꯨꯕꯤ. Next I pick up your lucky number is Nupigang Karan Tabigano. Kalak hepel. 4 series. 4 and the ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯀꯣꯏ ꯁꯨꯖꯜꯕ ꯆꯪꯉꯒ. Next I pick up your lucky number. Your lucky number is from 2 series. 2 and the Siki number 2 and the 525. ꯏꯇꯥꯎ ꯑꯩꯉꯣꯟꯗ ꯌꯥꯎꯔꯦ. ꯐꯥꯎꯔꯦ ꯏꯇꯥꯎ. ꯁꯤꯀꯦꯟ ꯐꯥꯎꯔꯦ. ꯆꯪꯉꯣ. ꯐꯥꯎꯔꯦ. ꯁꯤꯀꯦꯟꯗ ꯐꯥꯎꯔꯦ ꯑꯩꯗꯤ. ꯁꯤꯀꯤꯅꯦ. ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯤꯀꯤꯁꯤꯕꯨ ꯐꯥꯎꯖꯥꯠ. ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯃꯦꯟꯁꯤꯜꯂꯨ ꯅꯪꯁꯨ. ꯑꯉꯥꯎꯕꯁꯤꯗꯤ. ꯁꯤꯀꯤꯁꯦ ꯐꯥꯎꯔꯦꯅ ꯆꯪꯈ꯭ꯔꯦꯅꯦ. ꯑꯌꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯁꯤꯅ? ꯇꯣꯝꯄꯣ ꯁꯦꯀꯦꯟ ꯍꯦꯟ ꯐꯥꯎꯔꯦ. ꯍꯧꯖꯤꯛ ꯂꯥꯁ ꯀꯣꯟ ꯅꯝꯕꯔ 25ꯇ ꯁꯤꯀꯤꯅ ꯁꯦꯀꯦꯟ ꯍꯦꯟ ꯐꯥꯎꯔꯦ. ꯀꯃꯥꯏ ꯐꯥꯎꯔꯤꯅꯣ ꯈꯪꯗꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯤꯀꯦꯠꯁꯤ ꯆꯦꯛ ꯑꯃꯨꯛꯇ ꯇꯧꯖꯒꯦ. ꯂꯥꯁ ꯀꯣꯟ ꯅꯝꯕꯔ 25. ꯀꯔꯦꯛ. 12. ꯀꯔꯦꯛ. 31. ꯀꯔꯦꯛ. 51. ꯀꯔꯦꯛ. 75. ꯏꯇꯥꯎꯁꯤꯗꯤ ꯌꯥꯎꯗꯤꯌꯦ. ꯉꯁꯥꯏ ꯂꯥꯎꯈꯤꯕꯅꯤꯗ. ꯌꯥꯎꯗꯦꯗ. ꯑꯗꯨ ꯑꯝꯇ ꯌꯦꯡꯉꯨ. ꯇꯥꯎ ꯁꯤꯂꯩꯁꯤꯅ ꯀꯩ? ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ. ꯀꯩꯅꯣ ꯃꯣꯏ ꯁꯤꯀꯤꯗꯤ ꯀꯣꯝꯖꯔꯤꯁꯤꯅ? ꯂꯥꯛꯑꯣ ꯏꯇꯥꯎ. ꯊꯥꯖꯟꯗꯅ ꯁꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ. ꯇꯤꯀꯦꯠꯇꯣ ꯑꯝꯇ ꯍꯜꯂꯣ. ꯀꯩꯅꯣ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯗꯦ ꯊꯥꯖꯜꯂꯨꯔꯣ. ꯅꯞꯇꯅ ꯃꯁꯤ. ꯇꯤꯀꯦꯠ ꯑꯁꯤ ꯂꯥꯟꯅ ꯐꯪꯉꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯇꯤꯀꯦꯠ ꯑꯁꯤ ꯁꯦꯒꯥꯏꯖꯔꯅꯤ. ꯉꯥꯏꯈꯣ. ꯃꯥꯒꯤꯗꯤ ꯁꯣꯏꯈꯤꯕꯅꯦ. ꯁꯦꯒꯥꯏꯒꯤꯅꯨ. ꯀꯩꯅꯣ ꯁꯣꯏꯈ꯭ꯔꯦꯗꯤ ꯀꯩꯅꯣ? ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦꯗꯅ. ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯔꯣꯏ. ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯇꯤꯀꯦꯠ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯦꯒꯥꯏꯖꯔꯦ. ꯉꯥꯏꯈꯣ. ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯤꯅꯤ ꯃꯁꯤ. ꯉꯥꯏꯈꯣ ꯅꯪ 이거 들어올라. 그이나 들어올라. 제로. 미나 소개 하고 있어. 그이나 눈ปั่ 새끼들 아 시키는 게 넘어. 뭐시디 분하락 돌아가게 좀 떨리. 근데 시부아. 카네르 말레니. 아씨, 마시면 땅이 어디? 에이 바로. 아씨, 니꺼 배운 딱 따래. 에이 찔러오게.
ꯃꯤ ꯂꯩꯕ꯭ꯔꯣ ꯁꯥꯠ ꯃꯇꯝꯗ ꯆꯥꯖꯒꯦ ꯐꯣꯟ ꯂꯥꯛꯏꯅꯦ ꯗꯦꯕꯤꯠꯅꯤꯅꯦ ꯍꯜꯂꯣ ꯗꯦꯕꯤꯠ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯝꯅꯤ 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 ꯑꯩꯈꯣꯏꯅ ꯁꯦꯜꯂꯔꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥ ꯂꯩꯔꯦꯕ ꯇꯥꯝꯅꯤ ꯍꯧꯖꯤꯛ ꯄꯠ ꯊꯨꯂꯥꯛꯄꯤꯌꯣꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦꯟ ꯍꯧꯖꯤꯛꯃꯛ ꯄꯤꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯠꯀꯅꯦꯅ ꯇꯧ ꯂꯩꯔꯝꯃꯤ ꯇꯥꯝꯅꯤ ꯅꯪ ꯍꯧꯖꯤꯛ ꯂꯩꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝꯗꯣ ꯑꯗꯨ ꯍꯦꯛ ꯅꯥꯀꯟꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯅꯦꯃꯤ ꯑꯩ ꯐꯥꯔꯒ ꯂꯩꯁꯤ ꯃꯣꯏꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯇꯥꯝꯅꯤ ꯀꯩ ꯍꯥꯏꯅꯣ ꯂꯥꯛꯑꯒꯦ ꯍꯥ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯁꯦꯝꯅꯔꯨꯔꯁꯦ ꯐꯤꯂꯝ ꯁꯦꯝꯃꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁ ꯂꯥꯛꯀꯅꯤ ꯃꯤ ꯏꯇꯥꯎ ꯁꯦ ꯄꯥꯏꯕꯁꯦ ꯂꯥꯛꯑꯣ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯏꯇꯥꯎ ꯑꯁ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯥꯕꯣ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯐꯣꯟꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯇꯥꯎ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯤ ꯏꯇꯥꯎ ꯑꯝꯇꯪ ꯉꯥꯏꯁꯤꯃꯤ ꯑꯣ 이따 하이 또 라이 이따 라와 또 또 라이 이따 이따 라이 이따 ꯆꯠꯂꯣ ꯉꯥꯏꯈꯣ ꯃꯤꯇꯥꯎ ꯀꯩꯗꯧꯔꯒꯦ ꯃꯤꯇꯥꯎ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕꯅꯤꯅꯅꯦ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯀꯩ ꯀꯣꯡꯗꯣꯏꯅꯣ ꯏꯇꯥꯎ ꯍꯦꯔꯥ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥꯗꯤ ꯍꯨꯏꯕꯨꯝꯂꯥ ꯅꯠꯇ꯭ꯔꯒ ꯁꯟꯁꯥ ꯀꯤꯂꯣ 4ꯔ 5ꯔ ꯅꯠꯇ꯭ꯔꯒ ꯉꯥꯅꯨ ꯂꯥꯕ ꯍꯥ ꯀꯥꯝꯕꯗꯣ ꯊꯣꯡꯉ ꯂꯣꯏꯔꯦ ꯀꯩꯗꯧ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯑꯗꯨ ꯀꯣꯡꯉꯗꯤ ꯑꯃꯗꯨꯗꯤ 이스 마이세 시드니마 하이시 시네트로 ꯍꯣꯏꯃꯤ 그럼 반 프라미노 또 ꯑꯁ ꯏꯇꯥꯎ ꯑꯦꯅꯤ ꯕ꯭ꯔꯥꯟ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯑꯦꯅꯤ ꯕ꯭ꯔꯥꯟ ꯌꯥꯏ ꯏꯇꯥꯎ 사바스 ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯍꯣꯔꯦꯟꯅꯦ ꯇꯧꯊꯣꯔꯛꯄ ꯑꯦꯛꯇꯤꯡꯗꯨꯗꯤꯅꯦ ꯅꯪ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨꯀꯣ ꯏꯇꯥꯎ ꯅꯪ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯑꯦ ꯏꯇꯥꯎ ꯇꯥꯝꯅꯤ ꯂꯥꯛꯑꯦ ꯏꯇꯥꯎ ꯆꯠꯂꯣ ꯄꯣꯏꯁꯟ ꯁꯦꯝꯁꯦ ꯏꯇꯥꯎ ꯆꯠꯂꯣ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯍꯦ 시험 무실매 마실로네 빠이 거셨나 앵원하는 뭐 해보니 ngang lại đấy position lấy vô 치아뱅 ê lại 몸이 lên cái đâu ê cặp kìa ꯌꯩꯕ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤ ꯃꯑꯣꯡꯁꯤꯕꯣ ồ anh đã tao sẽ kèm cái hả anh đã tao sẽ kèm cái ꯗꯦꯕꯤꯠ ꯑꯩꯈꯣꯏꯅꯤꯁꯨ ꯅꯪꯒꯤ ꯁꯦꯟꯗꯣ ꯁꯤꯡꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯜꯁꯦ ꯀꯥꯏꯗꯕꯗ ꯇꯧꯕꯅꯤ ꯇꯥꯕꯅꯦ ꯑꯩꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ꯭ꯔꯣ bil ꯀꯥꯏꯔꯒ ꯄꯤꯅꯤꯅ ꯂꯧꯒꯦꯕ ꯁꯦꯟꯐꯝ ꯁꯨꯡꯄꯤ ꯄꯤꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯟꯗꯣꯏ ꯈꯔ ꯄꯤꯔꯝꯕꯗꯨꯁꯨ ꯄꯤꯈꯤꯗ꯭ꯔꯦ ꯍꯣꯏ ꯅꯪꯁꯨꯅꯤ ꯅꯠꯇꯦ ꯅꯪꯅ ꯄꯩꯁꯥꯗꯣ ꯂꯧꯔꯝꯗꯥꯏ ꯃꯇꯝꯗ ꯅꯪ ꯂꯣꯏ ꯔꯤꯛꯁ ꯄꯨꯒꯦꯗꯥꯏꯅꯦ ꯍꯥ ꯁꯤꯡꯉꯛꯑꯣꯗꯅ ꯍꯧꯖꯤꯛꯇꯤ ꯄꯤꯔꯛꯑꯣꯗꯅ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯎꯔꯣ 땀니 ሌገኖ 에이 시비함 끼 땀니 그래 야놈 가나 비오 땀니 에이 시비함 끼 땀니니 야가디 여기다 하선 하나 비오 땀니 하노 파전아 하노 나트라부디 에이 뭐는 선을 할킵 따래 땀니 ꯌꯩꯕ ꯅꯪꯕꯨ ꯗꯦꯕꯤꯠ ꯑꯩꯈꯣꯏꯅꯤꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯒꯣꯗ ꯇꯥꯕꯅꯦ ꯅꯪ ꯍꯟꯗꯛꯀꯤ ꯊꯥꯁꯤꯃꯗꯤ ꯌꯦꯡꯕꯤꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥ ꯍꯧꯒꯠꯂꯛꯄꯗꯅꯦ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯦꯟꯗꯣꯏꯅꯦ ꯁꯦꯜꯌꯦꯞꯅꯦ ꯄꯨꯂꯞ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯃꯅꯤꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯩꯅ ꯂꯧꯕ ꯇꯥꯕꯅꯤ ꯈꯪꯒꯗ꯭ꯔꯥ ꯍꯣꯏ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯂꯣ ꯗꯦꯕꯤꯠ ꯂꯣ ꯆꯠꯂꯣꯔꯁꯦ 땀니 러 셀로 나들이 깝게 하이타래 셀로 ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯣꯠꯇꯣ ꯊꯣꯛꯀꯅꯤꯅ ꯂꯧ ꯆꯠꯁꯤ ꯂꯧꯔꯦ ꯉꯔꯥꯡ ꯍꯧꯁꯤꯗꯣ ꯅꯨꯡꯉꯥꯏꯖꯗꯧꯗꯣ ꯆꯤꯡꯂꯦꯝꯕꯣꯏꯅ ꯀꯥꯔꯟ ꯇꯥꯔꯛꯇꯅ ꯆꯂꯥꯛ ꯁꯥꯔꯦ ꯑꯗꯣ ꯅꯣꯏ ꯉꯔꯥꯡ ꯈꯟꯅꯕꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯗꯥꯗꯝꯕꯣ ꯑꯗꯨ ꯃꯣꯏꯗꯤ ꯈꯔ ꯇꯣꯏꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯁꯣꯛꯇ꯭ꯔ ꯂꯣꯏꯔꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯁꯣꯛꯇ꯭ꯔ ꯂꯣꯏꯔꯦ ꯃꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗꯤꯀꯣ
ꯆꯤꯡꯂꯦꯝꯕꯗꯣ ꯂꯦꯝ ꯊꯥꯔꯣꯏꯗꯝ ꯃꯈꯣꯡ ꯑꯃ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯗꯝ ꯊꯨꯗꯦꯛꯁꯤ ꯇꯥꯅꯕꯣ ꯃꯗꯨ ꯃꯌꯥꯝꯁꯤꯗꯤ ꯑꯃꯨꯛꯀ ꯐꯨꯈꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯕꯤꯒ ꯇꯣꯝꯕꯤꯒꯗꯨꯅ ꯆꯤꯡꯗꯣꯟꯁꯤꯗ ꯎꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯗꯥꯇꯣꯝꯕꯣꯛ ꯃꯣꯏꯗꯣ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯊꯤꯔꯛꯄ ꯃꯥꯜꯂꯦ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯊꯣꯠ ꯅꯧꯖꯕꯤ ꯌꯥꯝꯅ ꯁꯤꯅꯔꯤ ꯐꯖꯕꯗ ꯉꯥꯎꯖꯕꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯜꯂꯕꯅꯤꯍꯦ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯗ ꯄꯣꯔꯛꯏꯁꯤꯕꯣ ꯃꯥꯟ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯤ ꯇꯜꯂꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯃꯨꯛ ꯐꯨꯅꯔꯛꯇꯅꯅꯦ ꯑꯁ ꯅꯣꯏꯒꯤꯁꯦ ꯐꯨꯅꯔꯣ ꯂꯥꯛꯑꯣꯅ ꯀꯧꯕ ꯅꯠꯇꯦꯕ ꯆꯤꯡꯂꯦꯝꯕ ꯅꯠꯇ꯭ꯔꯣ ꯑꯥ ꯂꯥꯛꯏꯁꯤꯕꯨ ꯃꯥꯅꯤ ꯗꯥꯇꯣꯝꯕꯣꯛ ꯍꯣꯏ ꯃꯥꯅꯤꯅꯦ ꯆꯤꯡꯂꯦꯝꯕꯅꯤꯅꯦ ꯀꯩꯅꯣ ꯕꯕꯤꯒ ꯇꯣꯝꯕꯤꯒꯁꯤꯅ ꯆꯤꯡꯂꯦꯝꯕ ꯄꯨ ꯂꯥꯛꯏꯁꯤꯕꯣ ꯈꯪꯗꯦꯕꯣ ꯃꯣꯏꯁꯦ ꯑꯃꯨꯛ ꯈꯟꯅꯍꯟꯗꯖꯥꯔꯣ ꯑꯩꯈꯣꯏꯕꯣ ꯈꯟꯅꯔꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯃꯤꯁꯤꯕꯨ ꯃꯔꯤꯕꯨ ꯃꯥ ꯃꯊꯟꯇ ꯀꯩꯗꯧ ꯍꯦꯛꯇ ꯐꯨꯗꯠꯂꯗꯕꯅꯤ ꯐꯨꯒꯥꯏꯔꯗꯧꯅꯤ ꯍꯟꯗꯛꯁꯨ ꯂꯦꯝ ꯊꯥ ꯌꯥꯄꯣꯠꯇꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯆꯠꯂꯒꯦꯗ ꯀꯩꯅꯣ ꯃꯥꯟ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯩꯅꯣꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯅꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯅꯥꯅ ꯐꯨꯔꯛꯇꯣꯔꯤꯒꯦ ꯅꯉꯣꯟꯗ ꯅꯣꯏꯁꯦ ꯕꯦꯔꯥꯅꯤ ꯑꯁꯦꯡꯕ ꯆꯤꯡꯂꯦꯝꯕꯁꯦ ꯀꯤꯕꯤꯒ ꯇꯧꯏ ꯑꯩ ꯇꯜꯂꯦ ꯂꯥꯛꯑꯣ ꯃꯤ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯑꯁ ꯅꯣꯏꯁꯦ ꯕꯦꯔꯥꯅꯤ ꯑꯁꯦꯡꯕ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡ ꯑꯃꯨꯛ ꯍꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯤꯔꯕꯖꯥꯠ ꯑꯩ ꯉꯔꯥꯡ ꯈꯔ ꯐꯨꯈꯤꯕꯗꯨ ꯇꯣꯝꯄꯣ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯉꯁꯤ ꯀꯧꯔꯤꯁꯦ ꯋꯥ ꯈꯔ ꯆꯝꯊꯣꯛꯅꯍꯟꯒꯦꯅ ꯀꯧꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯀꯔꯤ ꯋꯥ ꯆꯥꯝꯊꯣꯛꯅꯗꯣꯏꯕ ꯅꯣꯏꯅ ꯅꯍꯥꯟ ꯈꯠꯅꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯕꯤꯁꯨ ꯑꯩꯁꯨ ꯂꯩꯐꯝ ꯑꯝꯇ ꯈꯪꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯅꯒꯦ ꯈꯟꯅꯕ꯭ꯔꯅꯦ ꯃꯣꯏꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯗꯨ ꯌꯥꯔꯦ ꯐꯔꯦꯁꯦ ꯉꯁꯤꯗꯤ ꯅꯣꯏ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯎꯁꯤꯗꯣ ꯌꯥꯝ ꯋꯥꯁꯤꯜꯂꯒ ꯃꯣꯏꯅ ꯀꯥꯔꯟ ꯇꯥꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯔꯟꯗꯨꯕꯨ ꯑꯩꯅ ꯇꯥꯒꯦ ꯇꯥꯎꯔꯣ ꯏꯇꯥꯎ ꯅꯣꯏꯅ ꯇꯤꯀꯦꯠ ꯁꯦꯒꯥꯏ ꯁꯦꯒꯥꯏꯗꯗꯤ ꯀꯩꯅꯣ ꯂꯥꯎꯗ꯭ꯔꯤꯕ ꯃꯔꯨꯗꯨꯕꯨ ꯐꯥꯎꯔꯦ ꯆꯪꯁꯤꯜꯂꯛꯑꯗꯤ ꯇꯤꯀꯦꯠꯇꯨꯕꯨ ꯁꯦꯒꯥꯏꯗꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯇꯣꯝꯄꯣ ꯁꯤ ꯁꯣꯏꯈ꯭ꯔꯦꯗ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯣ ꯌꯥꯔꯦ ꯇꯣꯝꯄꯣꯛ ꯅꯣꯏꯅ ꯍꯧꯁꯤ ꯀꯛꯄ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯅꯣꯏꯒꯤ ꯈꯠꯅꯕꯗꯨ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯔꯣ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯠꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯟꯕ ꯋꯥꯏꯅꯗ꯭ꯔꯕꯅꯦ ꯐꯔꯦꯁꯦ ꯇꯣꯝꯄꯣꯛ ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯔꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯦ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯇꯤꯅꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯔꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯒ ꯇꯤꯟꯅꯕ ꯏꯀꯥꯏꯖꯩ ꯑꯁ ꯆꯤꯡꯂꯦꯝꯕꯣꯏꯒꯅꯦ ꯈꯠꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯣꯏꯒꯗꯤ ꯈꯠꯅꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤ ꯇꯤꯟꯅ ꯇꯥꯕ ꯁꯦ ꯅꯈꯨꯠꯇꯨ ꯁꯣꯛꯅꯔꯣꯁꯦ ꯍꯧꯖꯤꯛꯃꯛ ꯈꯨꯠ ꯁꯣꯛꯅꯧ ꯍꯥꯏꯕ ꯑꯁ ꯁꯣꯛꯅꯔꯣ ꯀꯩꯗꯧꯔꯒꯦ ꯇꯜꯂꯦꯕ ꯁꯨꯝ ꯇꯧ ꯂꯩꯌꯦ ꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯅꯣꯏꯒꯅꯦ ꯀꯧꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯅꯦ ꯇꯤꯟꯅꯖꯔꯒꯦ ꯇꯤꯟꯅꯈꯤꯗ꯭ꯔꯥꯅꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯗꯤ ꯈꯨꯠ ꯁꯣꯛꯅꯔꯣ ꯁꯣꯛꯆꯜꯂꯨ ꯁꯣꯛꯆꯜꯂꯨ ꯁꯨꯝ ꯇꯧꯗꯅ ꯂꯩꯌꯦ ꯂꯥꯁꯤꯡꯂꯦꯝꯕ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯄꯁꯦ ꯃꯐꯝꯁꯤꯅ ꯃꯔꯣꯝ ꯑꯃ ꯐꯖꯔꯤꯕ ꯅꯨꯡꯉꯥꯏꯇꯗꯤ ꯀꯩꯅꯣ ꯇꯣꯝꯕꯣ ꯈꯔ ꯀꯣꯏ ꯆꯠꯊꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯁꯥꯏ ꯉꯥꯏꯍꯥꯛ ꯂꯦꯞꯁꯤꯁꯦ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯗꯦꯕꯤꯠꯇꯣ ꯁꯛꯇ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ ꯑꯝꯇꯗꯤ ꯐꯨꯅꯤꯡꯉꯦꯕ ꯅꯣꯏꯗ ꯀꯥ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯝꯇꯗꯤ ꯐꯨꯁꯤꯗ ꯏꯇꯥꯎ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯅꯪ ꯅꯥꯀꯟꯗ ꯂꯩꯔꯤꯗꯨ ꯎꯔꯦꯅ ꯃꯥꯏ ꯕꯣꯗꯤꯁꯦ ꯃꯥ ꯊꯣꯛ ꯃꯥꯏ ꯇꯧꯖꯒ꯭ꯔꯗꯝ ꯁꯦ ꯑꯩ ꯕꯣꯗꯤꯁꯦ ꯍꯪꯒꯥꯝ ꯀꯥꯡꯁꯣꯏ ꯆꯕꯣꯟꯒꯤ ꯕꯣꯗꯤꯅꯦ ꯃꯣꯏꯒꯤ ꯀꯣꯔꯤꯌꯥ ꯁꯥꯕ ꯋꯥꯆꯦꯠ ꯇꯪꯈꯥꯏꯗ ꯃꯤꯍꯨꯟ ꯍꯨꯟꯕ ꯁꯨꯛꯇꯪ ꯆꯥꯎꯕꯗꯣ ꯑꯗꯨꯝꯕꯩ ꯕꯣꯗꯤ ꯅꯠꯇꯦ ꯃꯁꯝ ꯀꯥꯇꯣ ꯐꯖꯩ ꯈꯪꯗꯦ ꯐꯖꯗꯦ ꯈꯪꯗꯦ ꯄꯪꯁꯪ ꯁꯪꯉꯤꯗꯅ ꯑꯗꯨꯝꯕ ꯅꯠꯇꯦ ꯑꯩ ꯀꯣꯔꯤꯌꯥ ꯁꯥꯕ ꯀꯣꯔꯤꯌꯥ ꯃꯥꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯎꯄꯥ ꯍꯨꯏꯄꯥ ꯀꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯕꯅꯤ ꯀꯩꯅꯣꯝꯇꯒ ꯍꯥꯏꯈꯤꯒꯦꯕ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯩ ꯇꯧꯕꯅꯤ ꯏꯇꯥꯎ ꯑꯁ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ
ꯅꯪꯒ ꯑꯩꯒꯁꯦ ꯄꯨꯔꯥ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯣ ꯀꯥꯏꯗꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯅꯪ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯏꯇꯥꯎ ꯁꯨꯝ ꯏꯀꯥꯏꯖꯕ ꯋꯥꯅꯤꯗ ꯑꯦ ꯋꯥꯔꯤꯗꯤ ꯏꯀꯥꯏꯒꯅꯨ ꯁꯥꯔ ꯍꯥꯏꯗꯣꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯛꯁꯦ ꯑꯗꯨꯝ ꯐꯖꯩꯗꯅ ꯑꯥ ꯁꯨꯝ ꯑꯦꯜꯕꯝ ꯃꯆꯥ ꯑꯃ ꯁꯨꯝ ꯀꯨꯝꯁꯤꯔ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯗꯥꯁꯤꯅꯤꯃ ꯑꯦꯜꯕꯝꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯗꯥꯇꯨꯕꯣꯛ ꯂꯣꯏ ꯍꯩꯕꯅꯤ ꯃꯉꯣꯟ ꯂꯣꯏ ꯇꯥꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯂꯛꯀꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯕꯦꯝꯕꯦꯝꯗꯣ ꯑꯗꯨꯁꯨ ꯗꯥꯇꯣꯝꯄꯣꯛ ꯅꯝꯕꯤꯅꯦ ꯑꯗꯣ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯅꯝꯃꯁꯤꯅꯦ ꯗꯥꯏꯔꯦꯛꯇꯔꯗꯤ ꯀꯥꯏ ꯂꯧꯗꯣꯏꯅꯣꯕꯗꯣ ꯑꯁ ꯅꯪꯅ ꯗꯥꯏꯔꯦꯛꯇꯔꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦꯀꯣ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯎꯔꯛ ꯋꯥꯔꯛꯇ ꯗꯥꯏꯔꯦꯛꯇꯔ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯪꯒ ꯂꯥꯡꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯦꯜꯕꯝ ꯀꯨꯝꯃꯦ ꯈꯜꯂꯣ ꯑꯦꯜꯕꯝ ꯀꯨꯝꯕꯗꯨꯗ ꯅꯪꯒ ꯂꯥꯡꯃꯤꯟꯅꯕ ꯃꯤ ꯑꯃꯗꯤ ꯌꯥꯎꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯅꯁꯨ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯃꯦꯀꯞꯅꯁꯨ ꯑꯣꯏꯁꯜꯂꯛꯑꯅ ꯀꯦꯔꯣꯒ꯭ꯔꯥꯐꯔꯅꯁꯨ ꯑꯣꯏꯁꯜꯂꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯣꯁꯇ꯭ꯌꯨꯝꯅꯁꯨ ꯑꯣꯏꯁꯜꯂꯛꯑꯅꯤ ꯂꯣꯏꯅ ꯑꯗꯨꯝ ꯑꯣꯏꯁꯜꯂꯛꯑꯗꯕꯅꯤ ꯗꯥꯏꯔꯦꯛꯇꯔꯒꯤꯗꯃꯛꯇꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯋꯥꯏ ꯆꯥꯏ ꯂꯩꯔꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯏꯇꯥꯎ ꯗꯥꯏꯔꯦꯛꯇꯔꯗꯤ ꯁꯧ ꯁꯥ ꯂꯩꯔꯦꯅꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯤ ꯀꯥꯏ ꯂꯧꯗꯣꯏꯅꯣꯕ ꯄꯨꯊꯣꯛꯄꯤꯅꯕꯗꯣ ꯑꯁ ꯑꯗꯨꯅꯦ ꯂꯥꯏꯈ꯭ꯔꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯏꯇꯥꯎ ꯑꯩ ꯍꯥꯏꯒꯦꯁꯦ ꯏꯇꯥꯎꯁꯦ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯥꯎꯄꯥ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯅꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯪꯁꯤꯅ ꯍꯦꯔꯣꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯤꯂꯝ ꯀꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦꯀꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯌꯥꯝꯁꯤꯅꯅꯦ ꯄꯔꯦꯡ ꯑꯗꯨꯝ ꯂꯦꯡ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯞꯊꯤꯊꯥꯡ ꯍꯦꯔꯣ ꯀꯨꯝꯖꯅꯤꯡꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯗꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯃꯆꯥ ꯃꯅꯄꯣꯛ ꯁꯤꯄ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯍꯦꯔꯣꯅꯤ ꯀꯨꯝꯃꯩꯗꯅ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯅꯦ ꯃꯣꯏꯒꯤ ꯇꯥꯗ ꯃꯥꯃ ꯃꯈꯨꯔꯥ ꯃꯗꯣꯝ ꯃꯆꯥ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯃꯕꯥꯏꯒ ꯃꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯃꯣꯏ ꯄꯨꯊꯣꯛꯄꯤꯔꯒ ꯃꯣꯏ ꯀꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤꯅꯦꯀꯣ ꯊꯤꯀꯥꯗ ꯍꯦꯠ ꯌꯥꯎꯔꯝꯃꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯐꯔꯦ ꯏꯇꯥꯎ ꯐꯦꯁꯕꯨꯛꯇꯅꯦ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯁꯦ ꯑꯦꯜꯕꯝꯗ ꯀꯨꯝꯃꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣ ꯏꯇꯥꯎ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯈꯛꯇꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯗꯤꯅꯦꯀꯣ ꯑꯗꯨ ꯊꯣꯛꯑꯔꯣꯏꯗꯕ ꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ ꯐꯦꯁꯕꯨꯛꯇꯨꯗꯒꯤꯗꯤ ꯂꯥꯏꯛ ꯌꯥꯝꯃꯦꯅ ꯑꯦꯜꯕꯝ ꯀꯨꯝꯈ꯭ꯔꯅꯤ ꯎꯆꯤꯟꯅꯆꯤꯟꯅ ꯑꯃꯗꯨꯗꯤ ꯀꯨꯝꯕ ꯂꯣꯏꯈ꯭ꯔꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯅꯤꯁꯨꯕꯗꯗꯤꯀꯣ ꯀꯨꯝꯕꯗꯅꯦꯀꯣ ꯑꯦꯛꯇꯤꯡꯗꯣ ꯍꯩꯇ꯭ꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯤꯅ ꯄꯛꯏꯒ ꯄꯛꯇ꯭ꯔꯦꯒ ꯃꯌꯥꯝ ꯍꯥꯏꯅꯔꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯏꯀꯥꯏꯗꯅ ꯃꯌꯥꯝ ꯃꯥꯡꯗꯨꯗꯀꯣ ꯌꯦꯡꯅꯤꯡꯒꯦꯔꯥ ꯌꯦꯡꯅꯤꯡꯉꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯁꯤꯗ꯭ꯔꯤꯕ ꯀꯨꯝꯅꯤ ꯍꯥꯏꯔꯒꯅꯦ ꯍꯥꯏꯔꯒ ꯂꯩꯈꯤꯗꯣꯏꯅꯦꯕ ꯃꯥꯅꯤꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯨꯝ ꯄꯥꯝꯃꯨꯏꯗꯅ ꯃꯥꯅꯦ ꯄꯥꯝꯃꯨꯕꯅꯤꯅ ꯑꯦꯜꯕꯝ ꯃꯆꯥ ꯑꯃ ꯁꯨꯝ ꯀꯨꯝꯊꯣꯛꯁꯤꯔ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯗꯥꯁꯤꯅꯤꯃ ꯅꯪ ꯑꯗꯨ ꯀꯩꯗꯧꯋꯥꯏꯅꯣ ꯁꯦꯜ ꯇꯤꯡꯗꯅ ꯐꯥꯎꯕ ꯌꯥꯕ ꯂꯩꯁꯤꯗꯤ ꯀꯃꯥꯏꯅ ꯐꯥꯎꯗꯣꯏꯅꯣꯕꯗꯣ ꯅꯣꯏꯅ ꯄꯥꯝꯕꯩ ꯈꯔ ꯄꯨꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯕꯗꯣ ꯑꯁ ꯂꯛꯀꯤꯗꯣ ꯇꯣꯛ ꯄꯥꯏꯔꯣ ꯑꯗꯨꯗꯒꯤ ꯆꯤꯟꯒ ꯄꯪꯊꯤ ꯊꯤꯗꯅ ꯗꯥꯏꯂꯣꯒꯥꯗꯣ ꯄꯪꯇꯧ ꯇꯧꯁꯜꯂꯣ ꯃꯒ ꯀꯞꯁꯤꯟꯅꯔꯣ ꯑꯗꯨꯗꯩꯅ ꯑꯗꯨꯝ ꯐꯥꯎꯔꯅꯤ ꯀꯩꯅꯣ ꯑꯗꯨꯗꯁꯨ ꯅꯠꯇꯦꯃꯦ ꯁꯤꯗ ꯐꯨꯔꯤꯠ ꯃꯇꯟ ꯃꯇꯥ ꯈꯔ ꯂꯤꯁꯜꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠꯀꯨꯝꯕ ꯈꯪꯒꯥꯎ ꯃꯇꯟ ꯃꯇꯥ ꯈꯔ ꯁꯦꯠꯆꯜꯂꯒ ꯄꯪꯆꯣꯡ ꯆꯣꯡꯉ ꯄꯪꯅꯝ ꯅꯝꯗꯅ ꯄꯪꯊꯥ ꯊꯥꯒꯠꯂꯨ ꯑꯗꯨꯝ ꯐꯥꯎꯔꯗꯧꯅꯤ ꯕꯥꯔꯤ ꯅꯪꯁꯨ ꯕꯦꯔꯥꯅꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯦꯠꯂ ꯐꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂ ꯀꯃꯥꯏꯅ ꯐꯖꯗꯣꯏꯅꯣ ꯅꯪꯁꯨꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯥ ꯌꯥꯗꯕ ꯗꯥꯏꯂꯣഗ് ꯈꯔ ꯉꯥꯡꯁꯤꯜꯂꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯥꯁꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯃꯦ ꯑꯗꯣ ꯐꯔꯦꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨꯅꯦ ꯃꯔꯝ ꯑꯃ ꯂꯩꯔꯤꯑꯕꯀꯣ ꯐꯥꯎꯕ ꯌꯥꯕꯒꯤ ꯑꯗꯨꯃꯨꯛ ꯍꯥꯏꯔꯧꯔꯥ ꯍꯥꯏꯔꯧꯅꯦ ꯏꯇꯥꯎ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕ ꯂꯩꯔꯤꯗꯅ ꯃꯁꯤꯁꯤꯗ ꯍꯧꯖꯤꯛꯀꯥꯟ ꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ ꯈꯪꯉꯤ ꯈꯪꯗꯦ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯕꯀꯣ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯄꯪꯐꯥꯎꯗ ꯐꯥꯎꯔꯗꯧꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯐꯥꯎꯔꯕꯅꯤꯅ ꯅꯌꯨꯝꯗ ꯂꯥꯛꯑꯅꯤ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯅꯪ ꯏꯟꯇꯔꯚꯤꯌꯨ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯁ ꯏꯇꯥꯎ ꯅꯪꯁꯨ ꯕꯦꯔꯥꯅꯤ ꯁꯣꯝꯗ ꯑꯦꯜꯕꯝ ꯀꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯑꯗꯥ ꯀꯃꯥꯏꯅ ꯐꯥꯎꯗꯣꯏꯅꯣ ꯍꯪꯉꯒ ꯄꯉꯥꯡꯁꯤꯗ ꯀꯩꯅꯣꯕ ꯑꯁ ꯅꯣꯏꯁꯦ ꯌꯥꯔꯣꯏꯕꯗꯣ ꯀꯃꯥꯏꯅ ꯑꯦꯜꯕꯝ ꯀꯨꯝꯗꯣꯏꯅꯣ ꯍꯥꯏꯔꯒ ꯇꯥꯅꯤꯡꯗꯕ ꯋꯥ ꯏꯁ ꯏꯇꯥꯎ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯐꯥꯎꯕ ꯌꯥꯅꯕ ꯃꯔꯝꯗꯣ ꯇꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯀꯜꯄꯤꯌꯥ ꯍꯥ ꯁꯔꯚꯦꯁꯦ ꯌꯨꯝ ꯀꯔꯝꯕꯗꯩ ꯍꯥꯟꯅ ꯍꯧꯁꯦ ꯍꯥꯏꯅꯣ ꯈꯪꯗꯤꯌꯦ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯍꯧꯖꯤꯜꯂꯁꯦ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯣ ꯍꯨꯏꯅ ꯑꯃꯨꯛ ꯆꯤꯛꯇꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤ ꯀꯣꯏꯆꯦꯟꯒ ꯆꯦꯟꯁꯦ ꯍꯥꯏꯔꯛꯑꯕ ꯇꯥꯟꯅꯔꯛꯑꯗꯤ ꯆꯦꯟ ꯇꯥꯕꯅꯤ ꯀꯩꯅꯣ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯃꯣꯏ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤꯉꯣ ꯃꯤꯈꯩꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯦ ꯍꯣꯏꯅꯦ ꯊꯦꯡꯅꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯆꯠꯁ ꯂꯥꯛꯑꯣ
ꯁꯤ ꯒꯦꯠ ꯑꯁꯪꯕꯁꯤꯗ ꯆꯪꯉꯨꯔꯁꯤꯔꯥ? ꯍꯣꯏ, ꯁꯤꯗ ꯍꯥꯟꯅ ꯆꯪꯉꯁꯤ. ꯍꯨꯏ ꯂꯩꯕꯤꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ. ꯑꯁ, ꯋꯥꯔꯦꯗ. ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯁꯔꯚꯦ ꯆꯠꯂꯨꯕꯁꯤꯗꯤ. ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤꯔꯥ? ꯑꯁ ꯑꯩꯗꯤ ꯋꯥꯕꯇ ꯅꯠꯇꯦ ꯏꯕꯦꯝꯃ, ꯕꯤꯠꯀ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯦ. ꯐꯔꯦꯁꯦ, ꯑꯁꯥꯏꯗ ꯀꯩꯅꯣꯝ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯥꯏꯅ ꯃꯪꯗꯅ ꯐꯝꯂꯤꯗꯨꯕꯣ? ꯑꯁ ꯇꯣꯝꯕꯣ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ. ꯀꯩꯗꯧꯔꯦ ꯉꯁꯤꯅ ꯑꯃꯨꯛ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝ ꯍꯩꯕ ꯃꯑꯣꯡꯅꯤꯅꯦ. ꯃꯁꯥ ꯅꯨꯡꯉꯥꯏꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ. ꯉꯁꯤꯐꯥꯎ ꯅꯨꯄꯤ ꯑꯝꯇ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯏꯇꯥꯎ. ꯑꯁ ꯄꯦꯜꯂꯕꯅꯤ. ꯅꯪꯁꯨꯕ ꯑꯇꯩ ꯑꯇꯩꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯅꯨꯄꯤ ꯀꯣꯏ ꯐꯪꯗꯕꯩ ꯑꯣꯏꯔꯝꯃꯦ. ꯌꯥꯏꯌꯦ ꯅꯪ. ꯂꯥꯎ ꯑꯅꯤꯁꯤ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝ ꯂꯩꯔꯦ ꯇꯨ. ꯍꯧꯖꯤꯛꯇꯤ ꯇꯤꯟꯅꯕꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯅꯦ. ꯑꯩꯈꯣꯏ ꯀꯥꯁꯦ ꯂꯣꯏ ꯀꯥꯎꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯃꯥꯅꯤ. ꯀꯩꯗꯧꯔꯒꯦ? ꯈꯣꯡ ꯂꯣꯏ ꯂꯩꯊꯦꯛꯈ꯭ꯔꯦ. ꯌꯥꯔꯦ ꯆꯠꯂꯣ. ꯑꯣꯀꯦ. ꯑꯌꯣ ꯌꯥꯗ꯭ꯔꯦ. ꯑꯌꯣ ꯏꯃꯥ ꯑꯌꯣ. ꯀꯩꯗꯧꯔꯒꯦ? ꯁꯦ ꯌꯥꯅꯤꯁꯦ. ꯀꯦꯁꯦꯁꯦ ꯄꯥꯏꯌꯣ, ꯑꯩ ꯄꯨꯒꯦ ꯂꯥꯎ. ꯁꯤꯗꯤ ꯂꯨꯝꯃꯦ. ꯀꯩꯅꯣ? ꯑꯃꯁꯤꯅ ꯄꯣꯔ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯀꯩꯝꯇ ꯑꯣꯏꯔꯝꯃꯣꯏꯁꯦ. ꯊꯣꯛꯃꯣꯡꯅꯦ ꯃꯣꯏ ꯇꯧꯗꯤꯁꯦ. ꯑꯁꯤꯅꯅꯦ ꯑꯇꯩ ꯑꯇꯩꯒ ꯀꯩꯝ ꯍꯥꯏꯔꯣꯏꯗꯣꯏꯅꯤ. ꯍꯦꯠ ꯌꯧꯕꯒꯅꯦ ꯄꯥꯎ ꯃꯦꯗ ꯇꯝꯁꯤꯜꯂꯛꯑꯗꯝ. ꯏꯃꯥꯏ, ꯁꯤꯁꯤ ꯂꯨꯝꯃꯦ. ꯌꯧꯗꯣꯔꯦ. ꯇꯝ ꯊꯝꯃꯣ. ꯀꯩꯅꯣ ꯑꯃꯁꯤ ꯄꯣꯔ ꯂꯥꯛꯏꯁꯤꯕꯣ? ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ. ꯋꯥꯝ ꯌꯥꯗ꯭ꯔꯦ ꯇꯣꯝꯕꯨꯡ ꯄꯣꯔ ꯂꯥꯛꯄꯁꯤꯗꯤ. ꯏꯃꯥꯏ, ꯑꯩ ꯄꯣꯔꯛꯏꯁꯤ ꯁꯥꯡꯉꯤꯅꯦ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯅ ꯀꯩꯅꯣ ꯇꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯈꯣꯡꯁꯦ ꯌꯥꯟꯊꯔ ꯂꯥꯛꯄꯒꯤ ꯂꯣꯏ ꯁꯖꯤꯡ ꯍꯧꯔꯕꯖꯥꯠꯅꯦ. ꯃꯈꯣꯡ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ. ꯄꯣꯕꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯧꯔꯣꯔ ꯄꯣꯛ ꯂꯧ ꯊꯤꯟꯖꯤꯜꯂꯛꯇ. ꯉꯥꯏꯈꯣ. ꯅꯕꯥꯅꯤꯒꯤꯅꯦ ꯈꯟꯅꯕꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ. ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ? ꯅꯈꯣꯡꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯊꯩꯅꯣꯕ? ꯑꯗꯨꯕꯨꯔꯣ, ꯗꯥ ꯆꯤꯡꯂꯦꯝꯕ ꯍꯣꯏꯗ ꯁꯤꯃꯥ ꯌꯦꯡꯖꯦꯅ ꯀꯦꯁꯦꯠ 2 ꯄꯨ ꯂꯥꯛꯄ. ꯑꯗꯨꯗ ꯑꯁꯤ ꯂꯧꯕꯨꯛ ꯃꯇꯣꯟꯁꯤꯗ ꯃꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯦꯕ. ꯇꯧꯅꯤꯌꯦ ꯅꯣꯏꯗꯤ. ꯅꯣꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯆꯤꯡ ꯆꯪꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯣꯏ ꯇꯧꯔꯤꯁꯦ. ꯀꯩ ꯁꯦꯅꯣ ꯅꯣꯏ ꯂꯩꯔꯦ ꯍꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ. ꯑꯗꯨꯕꯨꯔꯣ, ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯒ ꯑꯣꯛꯇꯕꯤ ꯅꯠꯇꯦꯒ. ꯏꯁ! ꯆꯨꯝꯕ꯭ꯔꯣ? ꯂꯩꯕꯨ ꯂꯩꯖꯥꯔꯣ? ꯂꯩ. ꯐꯣꯇꯣ ꯄꯤꯔꯛꯑꯣꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ. ꯂꯣ. ꯁꯤꯗꯤꯅꯦ ꯑꯉꯥꯡ ꯌꯦꯡꯕ ꯐꯤꯂꯝ ꯅꯠꯇꯦ. ꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅꯤ ꯌꯦꯡꯒꯗꯕ. ꯈꯪꯉꯕ? ꯏꯇꯥꯎ ꯅꯪ ꯀꯔꯝꯕ ꯌꯦꯡꯒꯦ ꯍꯥꯏꯅꯣ? ꯁꯤꯅ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡ, ꯑꯣꯛꯇꯕꯤ ꯅꯠꯇꯦꯁꯦ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯌꯥꯔꯦ. ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯗꯨꯗꯤꯅꯦ ꯅꯪꯒ ꯈꯔ ꯆꯥꯅꯤ. ꯅꯪ ꯌꯦꯡꯉꯨꯔꯣ. ꯁꯤ ꯑꯩꯈꯣꯏ ꯍꯥꯞꯆꯜꯂꯛꯀꯦꯀꯣ, ꯅꯣꯏ ꯌꯦꯡꯉꯣꯅꯨ. ꯍꯥꯞꯆꯟꯈ꯭ꯔꯦ. ꯇꯣꯝꯕꯨꯡ, ꯐꯤꯂꯝꯁꯤꯕꯨꯗꯤ ꯐꯔꯦꯅꯦ. ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯍꯧꯖꯤꯛꯄꯨ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯅꯦ. ꯑꯁ ꯗꯥꯇꯣꯝꯕ, ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯑꯣ, ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕꯗꯅꯦ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦꯌꯦ. ꯏꯁ, ꯅꯨꯄꯤꯒꯤ ꯋꯥ ꯑꯣꯏꯔꯦ. ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄꯗꯣ ꯑꯝꯇ ꯇꯝꯈꯣꯗꯅ. ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯍꯥꯏꯁꯦ ꯅꯣꯏ ꯕꯥꯆꯧꯅ ꯅꯣꯏ ꯃꯥꯆꯧꯒꯤ ꯐꯅꯦꯛ ꯁꯨꯍꯧꯕꯗꯨꯔꯣ? ꯏꯁ, ꯅꯠꯇꯦ ꯅꯪꯁꯨ. ꯀꯥꯏ ꯖꯥꯠ. ꯑꯗꯨ ꯅꯠꯇꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯪꯗ꯭ꯔꯣ? ꯑꯣ, ꯗꯥ ꯆꯤꯡꯂꯦꯝꯕ, ꯅꯨꯄꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯗ꯭ꯔꯦꯁꯀ ꯅꯥꯟꯅ ꯁꯦꯠꯂꯒꯅꯦ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯍꯧꯕꯅꯦ. ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ. ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯉꯒ ꯀꯣꯏꯁꯟꯒ ꯖꯥꯠ ꯌꯥꯝ ꯍꯪꯍꯧꯕꯅꯦ. ꯅꯨꯄꯤ ꯑꯅꯤꯗꯣ ꯏꯝꯐꯥꯜꯗꯩ ꯑꯣꯏꯔꯝꯒꯅꯤ. ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯪꯂꯤꯁꯀ ꯊꯦꯠꯇꯅ ꯌꯥꯝ ꯉꯥꯡꯍꯧꯕꯅꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯂꯣꯀꯦꯜ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩꯗꯤ. ꯉꯥꯏꯈꯣꯗ ꯆꯤꯡꯂꯦꯝꯕ, ꯅꯪꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯅꯪ ꯑꯗꯨꯝ ꯀꯣꯏ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯅꯪꯅ ꯁꯨꯝ ꯀꯣꯏ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯇꯨꯃꯨꯛ ꯁꯥꯎꯔꯛꯑꯅꯦꯕ. ꯀꯩꯅꯣ ꯃꯥꯏ ꯃꯑꯣꯡꯁꯤꯕꯣ? ꯀꯩꯅꯣ ꯇꯧꯕꯣ, ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯆꯨꯝꯗ꯭ꯔꯣ? ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯂꯤꯀꯣꯟ ꯁꯥꯟꯅꯔꯤꯉꯩꯗ ꯌꯥꯎꯒꯦꯅ ꯂꯥꯛꯑꯝꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯑꯕ ꯃꯤꯡꯗꯨꯕꯨ ꯀꯔꯤꯑꯕ? ꯉꯥꯟꯊꯣꯏ. ꯍꯣꯏ, ꯉꯥꯟꯊꯣꯏꯗꯨꯁꯨ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯁꯜ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯪꯍꯧꯗꯦ. ꯇꯣꯝꯕꯣꯡꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨ. ꯉꯥꯟꯊꯣꯏ ꯑꯩꯈꯣꯏꯅ ꯈꯪꯅꯒ ꯍꯧꯔꯛꯄꯒ ꯇꯣꯝꯕꯣꯡ ꯅꯣꯏ ꯆꯪꯉ ꯊꯨꯒꯥꯏ ꯅꯠꯇ꯭ꯔꯕ? ꯊꯨꯒꯥꯏꯗꯗꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯗꯤꯅꯦ, ꯑꯩꯈꯣꯏ ꯃꯥꯡꯗꯅꯦ ꯔꯣꯃꯥꯟꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦꯕ. ꯌꯥꯝ ꯁꯥꯎꯋꯦꯕ. ꯁꯥꯎꯅꯤꯡꯅꯤ ꯅꯪꯒꯤꯗꯤ ꯕꯥꯕꯤ ꯂꯩꯗꯨꯗꯤ. ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯏꯁ, ꯀꯗꯥꯏꯗꯩ ꯕꯕꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯣꯠꯁꯜꯂꯛꯏꯁꯤꯅ? ꯕꯕꯤꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ. ꯂꯩꯀꯥꯏꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ, ꯈꯪꯉꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯥꯛꯑꯕꯅꯤꯅ ꯕꯥꯕꯤꯒꯗꯣ ꯐ꯭ꯔꯦꯟ ꯂꯣꯏ ꯑꯣꯏꯈꯠꯂꯛꯑꯅꯤ. ꯑꯁ ꯌꯥꯔꯦꯕ, ꯅꯕꯥꯏꯅꯤ ꯇꯤꯟꯅꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯇꯞꯇꯥꯏ ꯈꯟꯅꯔꯤꯁꯤ ꯀꯩꯅꯣ? ꯅꯕꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ,
ꯅꯃꯥꯏꯅ ꯑꯃꯃꯝ ꯆꯪꯒꯅꯦ ꯅꯨꯄꯤꯅꯤꯗꯨꯗ ꯑꯃꯃꯝ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯅꯥꯗ ꯌꯥꯔꯛꯀꯦ ꯌꯦꯡꯉꯣ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯑꯣꯀꯦ ꯆꯦꯂꯦꯟꯖ ꯑꯦꯛꯁꯦꯞꯇꯦꯠ ꯑꯩ ꯀꯣꯠ ꯑꯃ ꯂꯩꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯂꯤꯠꯂꯨꯒꯦꯅꯦ ꯑꯝꯇ ꯏꯁ ꯀꯣꯠꯀꯁꯦ ꯃꯥ ꯃꯇꯣꯟ ꯂꯩꯕ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏꯒꯁꯦ ꯀꯩꯝ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯅꯦ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯀꯣꯠ ꯂꯤꯠꯂꯨꯁꯤ ꯆꯠꯁꯤ ꯂꯥꯎ. ꯆꯠꯁꯤ ꯂꯥꯎ ꯂꯤꯠꯂꯨꯁꯤ ꯃꯣꯏ ꯆꯠꯈ꯭ꯔꯁꯅꯨ ꯅꯪꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯏꯕꯥꯅꯤꯅ ꯄꯥꯔꯇꯤ ꯁꯦꯝꯒꯗꯕꯅꯤ ꯀꯅꯥꯅꯣꯝ ꯐꯝꯃꯝꯕ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯐꯃꯝꯒꯁꯦ ꯅꯥꯟꯅ ꯁꯦꯝꯃꯝꯃꯤꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯝ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯆꯥꯔꯁꯦ ꯑꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯍꯣꯇꯦꯜꯁꯨ ꯑꯝꯇ ꯍꯥꯡꯗꯦ ꯃꯣꯏ ꯁꯥꯏꯁꯤꯅ ꯗꯥꯆꯤꯡꯂꯦꯝꯕꯇꯣ ꯉꯁꯥꯏ ꯏꯝꯐꯥꯜ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯣꯏ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯗꯤ ꯅꯪ ꯉꯥꯛ ꯆꯪꯁꯤꯜꯂꯨꯔꯣ ꯅꯨꯄꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯎꯔꯣ ꯑꯩ ꯇꯞꯅ ꯆꯪꯉꯛꯑꯒꯦꯕ ꯍꯦꯔꯣ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯉꯨꯔꯣ ꯆꯣ ꯍꯣꯏ ꯆꯠꯂꯦ ꯆꯪꯉꯨꯔꯣ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯁꯦꯉꯥꯡꯁꯤ ꯃꯑꯣꯡꯁꯤꯕꯣ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯍꯣꯏꯅꯦ ꯃꯁꯛꯁꯦ ꯎꯕꯗ ꯑꯔꯥꯡ ꯈꯧꯔꯥꯡꯕꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯀꯧꯔꯒ ꯄꯤꯖꯁꯤꯔꯥ ꯃꯤꯁꯧ ꯆꯪꯉꯤꯗꯨ ꯁꯛꯄꯨꯗꯤ ꯈꯔ ꯀꯧꯔ ꯄꯤꯖꯍꯧꯔꯁꯤꯔꯥ ꯍꯣꯏ ꯀꯧꯕꯤꯁꯦ ꯏꯕꯨꯡꯉꯣ ꯁꯤ ꯂꯥꯛꯑꯣ ꯑꯩꯔꯣ ꯍꯣꯏꯅꯦ ꯅꯪꯅꯤꯅꯦ ꯑꯗꯨꯗ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯁꯤ ꯂꯥꯛꯑꯣ ꯁꯦ ꯑꯆꯥꯄꯣꯠ ꯆꯥꯋꯣ ꯆꯦ ꯑꯩꯈꯣꯏ ꯗꯥ ꯑꯃꯁꯨ ꯑꯁꯤꯗ ꯂꯦꯞꯄꯤꯌꯦ ꯑꯩ ꯀꯧꯔꯛꯀꯦꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯥꯆꯤꯡꯂꯦꯝꯕ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯂꯥꯛꯑꯒꯦꯀꯣ ꯌꯥꯁ ꯑꯩ ꯀꯧꯕ꯭ꯔꯣ ꯗꯥꯆꯤꯡꯂꯦꯝꯕ ꯈꯪꯅꯧ ꯂꯥꯛꯑꯣ ꯏꯝꯐꯥꯜꯗꯒꯤ ꯆꯤꯆꯦꯁꯤꯡꯅꯦ 이씨 이디 이까이 ꯆꯪꯁꯤꯜꯂꯣꯍꯦ ꯅꯥꯇꯣꯝ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯈꯤꯇ ꯆꯥꯒꯦ ꯀꯩꯅꯣ ꯗꯗꯥꯁꯦ ꯁꯦꯟꯁꯁ ꯊꯤꯕ ꯆꯠꯄ꯭ꯔꯥ ꯀꯩꯅꯣ ꯁꯦꯟꯁꯁ ꯊꯤꯕꯕꯣ ꯑꯩ ꯑꯃꯨꯛꯕꯨ ꯇꯥꯗ꯭ꯔꯤ ꯑꯍꯥꯟꯕꯅꯦ ꯇꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯗ ꯊꯕꯛ ꯇꯧꯕꯤꯕ꯭ꯔꯣ ꯇꯧꯗꯤꯌꯦ ꯀꯥꯏꯗꯩꯅꯣꯍꯦ ꯑꯁ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇ ꯑꯣꯏꯔꯝꯃꯣꯏꯍꯦ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯆꯠꯄꯒꯨꯝꯕꯒ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏꯁꯦ ꯀꯣꯠ ꯂꯦꯞꯄꯤꯔꯣ ꯍꯥꯏꯁꯦ ꯀꯣꯠ ꯂꯦꯞꯄꯁꯦ ꯈꯔ ꯄꯛꯆꯩꯌꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯂꯤꯠꯄꯅꯤꯗ ꯑꯣ ꯄꯛꯆꯩ ꯑꯗꯣ ꯏꯆꯟꯗꯤ ꯏꯝꯐꯥꯜ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯋꯥꯡꯈꯩꯗꯒꯤ ꯋꯥꯡꯈꯩ ꯀꯥꯏ ꯖꯒꯥꯗꯒꯤ ꯋꯥꯡꯈꯩ ꯊꯥꯡꯒꯄꯥꯠ ꯃꯄꯥꯟꯗꯩꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯄꯤꯅꯦ ꯑꯗꯨꯗꯤ ꯑꯧ ꯂꯥꯞꯄꯤꯌꯦ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯂꯝꯒ ꯄꯪꯍꯥꯏꯗ ꯍꯥꯏꯗꯣꯏꯗꯨꯕꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯏꯁ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯏꯕꯦꯝꯃ ꯃꯤ ꯏꯆꯝꯒ ꯆꯝꯃꯤꯁꯤꯗꯤ ꯀꯣꯠꯀ ꯂꯤꯠꯂꯤꯁꯤꯗꯤ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯁꯤꯅ ꯑꯃꯨꯛ ꯍꯥ ꯂꯩꯔꯝꯃꯤꯁꯤꯅ
ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯃꯥꯅ ꯇꯧ ꯍꯥꯟꯅꯦꯕ ꯑꯁꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯎ ꯐꯪꯉꯔꯣꯏ ꯇꯧꯔꯤꯁꯦ ꯑꯁ ꯗꯥꯇꯣꯝꯕ ꯗꯥꯇꯣꯝꯕ ꯑꯁꯤꯒꯤꯗꯤꯅꯦ ꯌꯥꯝ ꯈꯜꯂꯨꯔꯅꯨ ꯑꯩ ꯆꯤꯡꯁꯦ ꯀꯥꯈꯠꯂꯦꯗꯅ ꯑꯁꯣꯝ ꯐꯥꯎꯗꯔꯛꯑꯒꯦ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯀꯧꯊꯣꯔꯛꯑꯒꯦ ꯑꯣ ꯑꯗꯨꯅ ꯐꯔꯦ ꯅꯪ ꯆꯤꯡꯁꯦ ꯀꯥꯈꯠꯂꯒꯅꯦ ꯅꯨꯄꯤꯁꯦ ꯀꯧꯊꯣꯛ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯆꯤꯡꯉꯝꯕꯁꯤꯅꯅꯦ ꯑꯩꯅ ꯍꯦꯛꯇ ꯐꯥꯔ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯃꯁꯦ ꯑꯃ ꯃꯍꯪ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯑꯩ ꯍꯦꯛꯇ ꯆꯞꯄꯒꯦ ꯐꯔꯦ ꯅꯪ ꯆꯠꯂꯣ ꯍꯣꯏ ꯆꯠꯂꯦ ꯏꯆꯦ ꯍꯣ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯀꯅꯥꯅꯣ ꯖꯪꯒꯜꯁꯤꯗꯩ ꯀꯧꯔꯛꯏꯁꯤꯅ ꯏꯆꯦ ꯌꯥꯝ ꯀꯟꯅꯒ ꯆꯦꯟꯊꯔꯛꯏ ꯃꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯥꯏ ꯄꯣꯂꯤꯑꯣ ꯄꯤꯊꯛꯑꯝꯕꯗꯣ ꯑꯩ ꯏꯅꯥꯎꯄꯥꯗꯣ ꯄꯤꯊꯛꯑꯝꯕ ꯀꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯃꯤꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯀꯧꯊꯣꯛꯈ꯭ꯔꯦ ꯅꯍꯧꯔ ꯆꯠꯂꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯅꯤ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗꯤ ꯁꯦꯟꯁꯤꯇꯤꯚ ꯂꯥꯛꯄꯅꯦ ꯑꯁ ꯁꯣꯝ ꯂꯥꯛꯁꯦ ꯑꯩ ꯅꯨꯄꯤꯒ ꯐꯝꯃꯤꯟꯅꯒꯦꯕ ꯐꯝꯃꯤꯟꯅꯅꯤꯡꯒ ꯄꯣꯠꯅꯤ ꯀꯅꯥꯅꯣ ꯇꯧꯔꯤꯁꯤꯅ ꯑꯇꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯑꯇꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯉꯁꯥꯏ ꯂꯩꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯀꯩꯅꯣ ꯁꯤꯗ ꯄꯣꯂꯤꯑꯣ ꯊꯛꯄ ꯋꯥꯠꯂꯦ ꯂꯥꯛꯑꯝꯕ ꯑꯉꯥꯡꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯨ ꯉꯥꯡꯗ꯭ꯔꯣ ꯃꯃꯥꯅ ꯆꯤꯡꯗ ꯁꯤꯡꯆꯠꯂꯣꯟ ꯆꯠꯈꯤꯕꯅꯤ ꯑꯁ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ ꯃꯣꯏ ꯂꯩꯀꯥꯏ ꯂꯥꯛꯄꯁꯤꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯕꯥꯂꯦ ꯍꯧꯔꯛꯑꯕ ꯅꯪ ꯆꯤꯡꯐꯥ ꯉꯥꯡꯕꯤꯗꯣ ꯑꯁ ꯅꯣꯏ ꯏꯪꯂꯤꯁꯀꯗꯣ ꯑꯝꯇ ꯇꯣꯛꯈꯣꯗ ꯁꯣꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯀꯣꯛ ꯉꯥꯎꯔꯤꯕꯣ ꯀꯣꯛ ꯉꯥꯎꯕꯗꯣ ꯐꯅꯕ ꯑꯩ ꯋꯥꯔꯤ ꯇꯧꯖꯔꯒꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯅꯣꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯡꯈꯩꯗꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯋꯥꯡꯈꯩ ꯀꯥꯏꯋꯥꯏꯗꯩꯅꯣ ꯍꯪꯕꯗ ꯅꯣꯏꯅ ꯊꯪꯒꯥꯄꯥꯠ ꯃꯄꯥꯟꯗꯩꯅ ꯍꯥꯏꯔꯛꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯍꯣꯠ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯕꯒꯤ ꯃꯐꯝꯗꯣ ꯍꯥꯏꯗꯣꯛꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯗ ꯈꯣꯠꯁꯤꯗꯅ ꯍꯥꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯦ ꯀꯣꯠ ꯂꯤꯠꯄꯁꯦ ꯑꯩꯁꯦ ꯈꯔ ꯄꯛꯆꯕ ꯐꯖꯕꯩꯅꯦ ꯍꯥꯏꯕꯗꯨꯗ ꯅꯣꯏꯁꯨ ꯄꯛꯆꯩ ꯐꯖꯩꯅ ꯍꯥꯏꯗꯨꯗꯤ ꯁꯤꯐꯧꯗꯤ ꯆꯨꯝꯃꯦꯀꯣ ꯑꯧ ꯃꯥꯅ ꯍꯥꯏꯁꯤꯁꯨ ꯂꯣꯏ ꯆꯨꯝꯃꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯏꯁꯤꯕꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯉꯕꯅꯤ나 ꯅꯣꯏ ꯂꯩꯐꯝꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯀꯥꯏꯁꯤꯗꯩꯅꯤ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯒꯦ ꯌꯥꯔꯕꯣ ꯍꯣꯏ ꯆꯠꯊꯕꯤꯔꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤꯅ ꯍꯥꯏꯔꯒꯦ ꯍꯥꯏꯖꯜꯂꯨ ꯅꯣꯏꯒ ꯈꯪꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯈꯪꯅꯁꯦ ꯍꯥꯏꯁꯤꯕꯨ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯔꯣꯃꯥꯟꯁꯇꯨꯔꯣ ꯀꯥꯏꯗꯩꯅꯣꯗ ꯔꯣꯃꯥꯟꯁꯇꯨꯗꯤ ꯏꯝꯐꯥꯜ ꯂꯩꯁꯥꯕꯤ ꯅꯣꯏꯅ ꯇꯝꯕꯤꯗꯧꯅꯤ ꯑꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯨ ꯌꯥꯄꯣꯟꯇꯦ ꯄꯥꯝꯃꯦꯒ ꯅꯨꯡꯁꯤꯌꯦꯒ ꯆꯠꯁꯤꯂꯥꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯥꯏꯈꯣ ꯃꯦꯗꯥꯝ ꯉꯥꯏꯈꯣ ꯃꯦꯗꯥꯝ ꯍꯥꯏꯗꯧꯅꯤ ꯃꯤꯁ ꯍꯥꯏꯗꯧꯅꯤ ꯂꯩꯁꯥꯕꯤꯅꯤ ꯃꯤꯁ ꯍꯥꯏꯗꯣꯏꯔꯥ ꯃꯤꯁ ꯉꯥꯏꯈꯣ ꯃꯦꯗꯥꯝ ꯍꯥꯏꯕ ꯆꯥꯎꯔꯤꯔꯣꯕ ꯃꯤꯁ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣꯕ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯃꯤꯁ ꯁꯦꯜꯐꯤ ꯑꯃ ꯇꯧꯁꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯇꯥꯟꯅꯔꯒꯦꯅꯦ ꯁꯦ ꯃꯦꯗꯥꯝ ꯉꯥꯏꯈꯣꯅꯦ 이마 ꯅꯪ ꯑꯁꯣꯝ ꯆꯠꯊꯣꯛꯑꯣ ꯐꯦꯁꯕꯨꯛ ꯍꯥꯏꯖꯜꯂꯣ ꯐꯦꯁꯕꯨꯛ ꯐꯣꯟ ꯑꯃꯗ ꯄꯤꯔꯝꯃꯣꯁꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯩ ꯐꯝꯖꯜꯂꯦꯀꯣ ꯀꯥꯜꯂ ꯆꯠꯂꯣ ꯀꯥꯜꯂꯣ ꯍꯦ ꯀꯗꯥꯏꯗꯩꯅꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯉꯥꯏꯈꯣ ꯍꯥꯏꯔꯒ